Miss Namna taramna ukjabaga loinana khurumjari. Mayamda ngasi tahanjagadawriba wari asigi mami. Chak thongbidu Maharani oiramli. Wari asigi ahanba saruk. Wari asigu ibirakpana kavita. Wari asi mayam punna taminarasi. Nungonbi lairaba imungi machani mapa ibungo chinglenna ngami oi mama ibema ningolna khulgi wangmagi kaithel machada chana thaknanaba potpham macha ama phamduna wana imung punanaba hotnajabani. Machanupi ahan nungonbi masak matau changkhonna phajabini. Khul adugi leikagi pakhang khudingdagi hanu hana angang phawbana nupi magi phajabada ngaujabani. Mama ningolna takpi tambibana thongba thakpa aduki matik haido. Machanupi atombi tampha pungkak chawredo. Mahakti thongba thakpa kaya haigande. Jagoi isaida thawai yaujabini. Mana sadorakpa jagoi amadi isaigi saihek aduki matik phajaido. Ojanai tamdubasu laite ojanai tamdabadi aphawbi jagoi sabi ama oirambasu mayaido. Wakchingi nongalamdai matamni patta kumnanaba sem sarami. Mapa ibungo chinglenna ingmudi ingkredako. Adubu nga yamna pharabadi ayingbagasi kawkigadawribani. Ningol pakhatlibani nihe pata moi pabungna chakraga aina leifam khangdedo. Imung asida ayingba nungsitna purakpa un yawba nungsit silaklabadi hirubak ado longkigadra haidana natai jaba hisu oidredo. Sel leitabana leibasu hek ngamde. Waganuda mama ngasi waribase hayeng nungainabani. Asumna khandoktuna su nomsiko. Nachanupi ahansu haugatkrabani. Manane moi pabung pachatpa nangnanaba unanaba chana thaknanaba kari karino khara semkhibani. Loidribra khangdeni. Mana wananaba tumduna leijagedi haidedo. Aigi ichase gyan onthokna takreda. Chakum koibana hairiba. Cha ising thongbana makhut hauriba. Loirabrane amukta kauru chachala. Aisune thengdringai sida chatnanaba tawge. Hoi hoi. Bema nungonbi nangbu chananaba sem sabadubu loidribaro. Lao lao loirabadine napabung chatnanaba thaurang loire. Ima loire. Pabung di mapana thokraba. Asuk ingkraba matam masida asuk ngana nga phaba chatlisiba. Madugi kaisu khalunu dai chasidi. Napabung no hotnaribase ima icha aikhoi ahungin kadai kadai piro. Ima thidok pirage. Chatminna kadaba ngami mayamsu loina ngainaraman. Jinglen masu chatki ngahaki matungda mama ningol so kaithel chatnanaba thaurang lami. Ima nangna tumta pot mayamsiga wani aisu laura. Hai hai madu yaba nate. Nang sune aisu laitrabadi. Nanaw nupiti kanana yengsinbigani. Magi jagoigi ozado imana ngangnabirani hayo. Aduga mabusu thabak haitaba mayamdo takpi. Imana adum yonge potsidi. Aduga ne awang khundongi sangarido. Ngasidi laklabadine lambidaga thengnarabadine magida tongkhradabani. Ima ado potsitpu khara phabro handakse. Hai isana thawai tana thongba thakpa sinane mayamna su henna pamnana haungna charibani. Nang babung laklaga nga do. Phajana ne phamnaiba khogen khoida khara pibiru cho. Ngasai ne nga pharaklabadi ma lauge na hairambani. Adoima kaigino phamnaiba ipaladuna nga mayam ama hehe khulasidagi leirise. Ataigi nateda a konungda lanmi singine nga chaba numit tabagin. Aikhoi swaida phaba nga di hawi haiduna leiribani. Ainadi moi imungna loina chabrana khaluri. Khul asigi nga mayamdagi pharakpa nga mayam asibu moi imungna loi charadi chaba tumdadana maiba yonadana ne. Phare phare ima thoeko. Mama su kaithel chatki manaw nupi tamphaga loinana nungonbi jengja khaiduna leirami. Tamphana iche jengse hayengisu yauraba. Hayeng ayukisu numidangisu yaurabani. Ado nang jagoi tambagi imana hainari haibani. Haima aseng bairo iche yam harawi. Jagoi tamba haudore. Aduga aina jagoi mayam ama hairaga ningthau konungda jagoi khuthe kaya ama lebak asigi ningthau amadi lebak miyam mangda utpa phangani. Sine aina khalise iche.
ꯅꯨꯡꯉꯣꯟꯕꯤꯅ ꯖꯒꯣꯏ ꯁꯥꯕꯤ ꯑꯐꯥꯎꯕꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕꯤ ꯖꯒꯣꯏ ꯁꯥꯕꯤ ꯇꯝꯐꯥ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯁꯛ ꯇꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤꯗ ꯅꯁꯥꯒꯤ ꯍꯣꯠꯅꯖꯕ ꯑꯗꯨꯒ ꯄꯨꯜꯂꯒꯗꯤꯅꯦ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯍꯣꯠꯅꯒꯦ꯫ ꯑꯗꯣ ꯏꯆꯦ, ꯅꯪꯗꯤ ꯀꯩꯗꯧꯕ ꯄꯥꯝꯖꯩ? ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯏꯁ, ꯏꯆꯦ, ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤ꯫ ꯍꯌꯦꯡ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯂꯒ ꯑꯗꯨꯝ ꯁꯤꯗꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗ ꯈꯜꯂꯨꯔꯗꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯨꯠ ꯁꯥ ꯃꯣꯠꯄ ꯊꯕꯛꯁꯦ ꯀꯌꯥ ꯇꯧꯅꯤꯡꯗꯦ꯫ ꯂꯨꯅ ꯅꯥꯟꯅ ꯀꯦꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯗꯣ ꯏꯆꯦ, ꯅꯪꯗꯤ ꯆꯥꯛꯈꯨꯝ ꯀꯣꯏꯔꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯁꯨ ꯅꯈꯨꯠ ꯅꯁꯥꯒꯁꯦ ꯁꯤꯠ ꯁꯤꯠ ꯅꯥꯜꯂꯤ꯫ ꯑꯗꯨꯕꯨꯗꯤꯅꯦ, ꯆꯦꯅ ꯍꯩꯅ ꯈꯨꯖꯤꯟ ꯐꯦꯡꯕ ꯇꯧꯕꯒꯤꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯁꯨ ꯄꯥꯠꯇꯒꯤ ꯀꯥꯔꯛꯏ꯫ ꯆꯤꯡꯂꯦꯟꯅ ꯏꯆꯥ ꯑꯅꯤꯗꯤ ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯃꯣꯛꯏꯗ꯫ ꯏꯄꯥ ꯆꯥꯏꯊꯒꯦꯀꯣ꯫ ꯄꯥꯕꯨꯡꯒꯤ ꯈꯨꯗꯩ ꯐꯤ ꯍꯣꯡꯅꯕ ꯐꯗꯤ ꯄꯨꯊꯣꯔꯛꯑꯣ ꯇꯝꯐꯥ꯫ ꯍꯣꯏ ꯆꯦ꯫ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯀꯦ? ꯐꯝꯅꯥꯏꯕ ꯏꯄꯜ ꯈꯣꯒꯦꯟꯅ ꯉꯥ ꯂꯧꯒꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯥꯏ ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯐꯥꯔꯛꯄ ꯉꯥꯗꯣ ꯊꯤꯜꯂꯨꯆꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯉꯥꯁꯤꯡꯁꯦ ꯊꯤꯜꯂꯨꯈꯤꯒꯦꯀꯣ, ꯑꯗꯨꯒ ꯁꯦꯜ ꯂꯧꯔꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯤꯟꯊꯣꯛꯎꯔꯣ ꯊꯤꯟꯊꯣꯛꯎꯔꯣ꯫ ꯑꯗꯣ ꯅꯅꯥꯎꯒ ꯆꯠꯃꯤꯟꯅꯧꯗꯅ꯫ ꯊꯕꯛ ꯂꯣꯏꯁꯤꯜꯍꯧꯔꯁꯅꯨ ꯄꯥꯕꯨꯡ, ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ꯫ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯀꯦ ꯄꯥꯕꯨꯡ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯅꯨꯡꯉꯣꯟꯕꯤ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟ ꯈꯣꯏꯗ ꯂꯥꯛꯂꯦ꯫ ꯅꯨꯡꯉꯣꯟꯕꯤꯅ ꯏꯄꯜ, ꯏꯄꯜ, ꯏꯄꯜꯕꯨ ꯂꯩꯕ꯭ꯔꯣ? ꯈꯣꯒꯦꯟꯒꯤ ꯅꯨꯄꯤꯅ ꯍꯥꯏ ꯅꯨꯡꯉꯣꯟꯕꯤ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯉꯥ ꯊꯤꯜꯂꯛꯏꯔꯣ? ꯍꯣꯏ ꯏꯃꯥꯟꯗꯧ, ꯉꯥꯁꯦ ꯊꯤꯜꯂꯛꯄꯅꯤ꯫ ꯏꯄꯜꯗꯤ ꯂꯩꯇꯕ꯭ꯔꯣ? ꯅꯪ ꯏꯄꯜꯗꯤꯅꯦ ꯈꯨꯟꯒꯤ ꯑꯍꯟ ꯈꯔꯒ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯊꯤꯜꯂꯛꯄ꯫ ꯅꯪ ꯏꯄꯜꯒꯤ ꯑꯆꯥꯟꯕ ꯈꯔ ꯂꯩꯕꯗꯨꯁꯨꯅꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯍꯌꯦꯡꯅꯦ ꯀꯣꯅꯨꯡ ꯀꯥꯕ ꯅꯪꯅꯅꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ꯫ ꯑꯗꯨꯅꯅꯦ ꯉꯥꯗꯣ ꯂꯧꯕ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯄꯨꯔꯛꯄ ꯑꯣꯟꯊꯣꯛꯅ ꯐꯔꯦ꯫ ꯊꯅꯝꯃꯣ ꯊꯅꯝꯃꯣ ꯁꯪꯒꯣꯏ ꯃꯆꯤ ꯑꯗꯨꯗ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯟꯗꯧ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯍꯣꯏ ꯏꯃꯥꯟꯗꯧ, ꯀꯩ ꯋꯥꯅꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯆꯥꯛ ꯊꯣꯡꯕꯤ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯏꯃꯥꯟꯗꯧ ꯈꯣꯏꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗꯅꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯜꯒ ꯂꯩꯇ꯭ꯔꯦꯗ꯫ ꯏꯆꯥ ꯅꯤꯡꯉꯣꯜ ꯐꯪꯉꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯄꯤꯕꯥ ꯍꯥꯏꯔꯦ ꯌꯥꯎꯗ꯭ꯔꯦꯗ꯫ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯧꯕꯗ ꯏꯃꯥꯟꯗꯧꯁꯦ ꯄꯥꯡꯒꯟꯅꯒ ꯍꯜꯂꯛꯄꯒ ꯋꯥꯔꯤꯅꯤ꯫ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯒꯦꯔꯕ? ꯏꯃꯥꯟꯗꯧ, ꯋꯥꯐꯝꯗꯣ ꯑꯩ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯑꯃꯨꯛꯇꯪ ꯍꯪꯂꯛꯈꯤꯒꯦ꯫ ꯍꯣ ꯍꯣ ꯍꯣ, ꯍꯪꯉꯨ ꯍꯪꯉꯨ꯫ ꯏꯃꯥꯟꯗꯧꯅꯁꯨ ꯍꯥꯏꯒꯦ꯫ ꯅꯣꯏꯒꯤꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯅꯤꯗ ꯑꯩꯈꯣꯏꯅ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥ ꯅꯤꯡꯉꯣꯜꯅ ꯀꯩꯊꯦꯜꯗꯒꯤ ꯇꯣꯡꯂꯛꯄ ꯁꯦꯟꯗꯣꯡ ꯈꯔ ꯃꯁꯤꯡ ꯀꯟꯅ ꯊꯤꯔꯤꯗꯣ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯅ ꯉꯥ ꯐꯥꯅꯅꯕ ꯂꯨ ꯀꯟꯅ ꯁꯥꯔꯤ꯫ ꯅꯨꯡꯉꯣꯟꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥꯅ ꯏꯟꯁꯥꯡ ꯁꯦꯝꯂꯛꯏ꯫ ꯅꯤꯡꯉꯣꯜꯅ ꯂꯨꯄꯥ 5ꯗꯤ ꯇꯣꯡꯉꯦ꯫ ꯁꯦꯟꯗꯣꯡꯁꯦ ꯑꯇꯩ ꯄꯣꯠ ꯂꯩꯕꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯅꯥ ꯃꯁꯤꯡꯁꯦ ꯌꯥꯝꯅ ꯄꯥꯟꯒꯟꯕ ꯊꯥꯐꯝꯒꯅꯦ ꯂꯝ ꯂꯩꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯔꯩꯕ ꯉꯥꯛꯇ ꯑꯣꯏꯕꯁꯤꯗ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯩ, ꯈꯔ ꯑꯗꯨ ꯐꯪꯂꯤꯕꯗꯣ ꯌꯥꯔꯦꯅꯦꯍꯦ, ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯉꯥꯒꯤ ꯁꯦꯜꯗꯣ ꯅꯆꯥꯅꯨꯄꯤ ꯑꯍꯟꯅ ꯊꯝꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯂꯨꯄꯥ 8 ꯄꯤꯔꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯁꯤꯟꯅꯔꯣ꯫ ꯉꯥꯁꯨ ꯌꯥꯝꯅ ꯐꯥꯕ ꯑꯣꯏꯗꯦ꯫ ꯄꯥꯠꯁꯦ ꯉꯥ ꯏꯇꯥꯛ ꯇꯥꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯏꯃꯥ, ꯉꯁꯥꯏ ꯏꯃꯥꯟꯗꯧꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯍꯥꯏꯔꯛꯈꯤꯒꯦ ꯍꯥꯏꯅ ꯈꯨꯝꯃꯝꯕꯅꯦ꯫ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯊꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯥꯏꯅꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯅ ꯆꯠꯄ ꯌꯥꯗ꯭ꯔꯦꯅ ꯇꯣꯛꯈ꯭ꯔꯦ ꯍꯥꯏ, ꯂꯥꯛꯇ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒꯤ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯔꯛꯏꯕ꯫ ꯀꯝꯗꯧꯁꯤꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯐꯖꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯇꯧꯔꯤ꯫ ꯀꯌꯥꯝ ꯋꯥꯅꯤꯒꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ꯫ ꯄꯥꯡꯕꯤꯌꯨ ꯄꯥꯡꯕꯤꯌꯨ ꯏꯆꯥꯁꯤꯗꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯅꯨꯡꯉꯣꯟꯕꯤ ꯐꯝꯅꯥꯏꯕ ꯈꯣꯒꯦꯜ ꯈꯣꯏꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯒꯦꯟꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯣꯟꯕꯤ,
ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯕ꯭ꯔꯣ? ꯅꯄꯟ ꯊꯧꯁꯤ ꯀꯣꯅꯨꯡ ꯀꯥꯒꯗꯕꯅꯤ. ꯑꯗꯨꯒꯤꯅꯦ ꯆꯥꯛ ꯆꯥꯛꯈꯨꯝ ꯈꯔꯗꯪ ꯆꯥꯔꯒ ꯆꯠꯈ꯭ꯔꯕꯗꯤ ꯐꯩ ꯑꯗꯨꯅ ꯇꯧꯕꯅꯤ. ꯂꯝꯁꯥꯡ ꯆꯠꯄꯅꯤꯅ. ꯏꯃꯥꯟꯗꯧ ꯆꯥꯛ ꯂꯣꯏꯔꯦ. ꯊꯤꯔꯣꯔꯥ? ꯊꯤꯔꯣ ꯊꯤꯗꯣꯛꯑꯣ. ꯏꯃꯥꯟꯗꯧꯗꯤꯅꯦ ꯅꯪ ꯏꯄꯟ ꯆꯠꯈ꯭ꯔꯒ ꯆꯥꯔꯒꯦ. ꯅꯪ ꯏꯄꯟꯒꯤ ꯍꯥꯟꯅ ꯊꯤꯔꯣ. ꯍꯣꯏ ꯏꯃꯥꯟꯗꯧ. ꯆꯥꯛꯄꯥꯎ ꯄꯤꯈ꯭ꯔꯒꯦꯀꯣ. ꯅꯪ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯣ. ꯐꯝꯅꯥꯏꯕ ꯈꯣꯒꯦꯟ ꯇꯔꯥ ꯆꯥꯛ ꯃꯊꯦꯜ ꯂꯨꯀꯣꯏ ꯆꯥꯔꯒ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯁꯥꯟꯅꯕ ꯊꯧꯔꯥꯡꯂꯤꯗ. ꯍꯥꯎꯈ꯭ꯔꯦꯗ ꯉꯁꯤꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯁꯤꯗꯤ. ꯂꯝꯁꯥꯡ ꯆꯠꯂꯕꯁꯨ ꯁꯨꯛꯋꯥ ꯋꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅꯦ ꯅꯨꯄꯤ. ꯃꯍꯥꯎ ꯂꯩꯅ ꯑꯣꯏꯅꯝꯅ ꯍꯥꯎꯏꯗꯣ. ꯄꯥꯟ ꯏꯔꯣꯟꯕ ꯑꯗꯨꯗ ꯏꯁꯤꯡ ꯏꯀꯥꯏꯊꯕꯤꯅ ꯀꯣꯠꯂꯒ ꯆꯥꯕꯁꯤꯗꯤ, ꯑꯗꯒꯤ ꯎꯀꯥꯕꯤ ꯑꯇꯥꯎꯕꯗꯨꯅꯒ ꯑꯣꯏꯅꯝꯂꯤꯕ. ꯊꯔꯣꯏ ꯀꯪꯅ ꯉꯧꯕꯗꯨꯅꯒ ꯑꯣꯏꯅꯝꯂꯤꯕ. ꯃꯍꯥꯎ ꯂꯩꯅꯦꯍꯦ. ꯑꯗꯨꯃꯥꯏꯅ ꯊꯣꯡꯂꯕꯗꯤ ꯄꯥꯡꯒꯜꯒꯁꯦ ꯌꯥꯝꯅ ꯀꯟꯒꯗꯕ ꯃꯥꯜꯂꯤꯗ. ꯇꯁꯦꯡꯅ ꯍꯥꯎꯕ꯭ꯔꯅꯦ? ꯍꯩꯌꯦ ꯆꯥꯛꯈꯨꯝ ꯀꯣꯏꯕ ꯍꯩꯌꯦ. ꯍꯣꯏꯅꯦ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯆꯤꯡꯂꯦꯟꯒꯤ ꯀꯣꯍꯜ ꯂꯍꯟ ꯃꯖꯥ ꯏꯕꯦꯝꯃ ꯅꯨꯡꯉꯣꯟꯕꯤ ꯅꯠꯇ꯭ꯔꯦ. ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯃꯈꯨꯠ ꯊꯨꯝꯃꯤ, ꯏꯃꯣꯏꯅꯨ ꯆꯦꯜꯂꯤ, ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯅꯦꯍꯦ. ꯑꯣ ꯃꯥꯅꯅꯦ ꯏꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯑꯩꯁꯨ ꯄꯣꯊꯥꯕ ꯐꯪꯖꯔꯕꯅꯤ. ꯑꯗꯨꯅꯤ ꯐꯔꯦ. ꯅꯨꯃꯤꯠꯁꯦ ꯐꯅ ꯍꯥꯏꯊꯈ꯭ꯔꯦ. ꯑꯩꯅꯦ ꯀꯣꯅꯨꯡ ꯈꯣꯡꯁꯥꯟꯅꯕ ꯇꯧꯒꯦ. ꯐꯒꯅꯤ ꯑꯉꯝꯕ. ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯀꯣꯅꯨꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ ꯃꯍꯥꯛꯁꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯤ ꯇꯤꯜꯂꯤꯕ ꯑꯗꯨꯗ. ꯂꯩꯕꯥꯛꯀꯤ ꯑꯉꯝꯕ ꯅꯤꯡꯊꯧꯒꯤ ꯇꯨꯝꯊꯤꯟ ꯉꯥꯟꯕ ꯅꯥꯏꯇꯣꯝ ꯇꯨꯝꯊꯤꯟ ꯉꯥꯜꯂꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏꯗ ꯀꯣꯅꯨꯡꯒꯤ ꯁꯦꯕꯥꯔꯤ ꯃꯌꯥꯝꯁꯨ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯅꯣꯂꯨꯛꯅ ꯂꯩꯔꯝꯈꯤ. ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯃꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯔꯛꯀꯗꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯀꯗꯧꯔꯤꯕ ꯃꯍꯥꯛꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯉꯥꯏ ꯈꯖꯤꯛ ꯇꯧꯏ. ꯂꯝ ꯀꯌꯥꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯈꯨꯜ ꯀꯌꯥꯒꯤ ꯂꯩꯁꯥ ꯀꯌꯥꯅ ꯄꯥꯝꯅꯕ ꯉꯥꯎꯅꯕ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯂꯥꯏꯕꯛ ꯐꯩ ꯈꯟꯖꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯁꯛꯇꯝꯅꯤ. ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯅꯥꯅꯤꯗꯣ. ꯂꯨꯋꯥꯡ ꯁꯅꯥꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯍꯥꯎꯒ ꯅꯣꯏꯅ ꯊꯣꯡꯂꯤꯕ ꯑꯁꯤꯒꯤ ꯃꯍꯥꯎꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ. ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯍꯥꯎ ꯑꯁꯤ ꯇꯥꯍꯟꯗ꯭ꯔꯕꯗꯤ ꯀꯣꯅꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯂꯥꯛꯄꯗ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯃꯅꯤ. ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯃꯇꯝ ꯑꯣꯏꯕꯅꯤꯗꯣ. ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯇꯥꯗ꯭ꯔꯤ. ꯅꯨꯄꯥ ꯑꯃꯅ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯅꯅꯕ ꯊꯧꯔꯥꯡꯖꯒꯦ. ꯏꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯀꯣꯅꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯁꯤꯟꯐꯝꯗ ꯂꯩꯔꯛꯂꯕꯅꯤ. ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯨ ꯍꯩꯖꯔꯨꯗꯦ. ꯌꯋꯥ ꯍꯩꯗꯣ ꯀꯟꯃꯜꯂꯤ. ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯔꯣꯏꯕꯅꯤ. ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯆꯤꯟꯒꯤ ꯃꯍꯥꯎꯒ ꯃꯆꯥꯅꯨꯄꯥ ꯑꯩꯒꯤ ꯆꯤꯟꯒꯤ ꯂꯩꯇꯣꯟꯒ ꯃꯥꯟꯅꯗꯦ. ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯣ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯗꯗꯤ ꯁꯣꯏꯗꯅꯕ ꯁꯤꯜꯂꯨ. ꯐꯒꯅꯤꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ. ꯃꯐꯝ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯁꯨ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯦ. ꯐꯝꯅꯥꯏꯕ ꯈꯣꯒꯦꯟ ꯎꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯅꯥꯅ ꯋꯥ ꯍꯪꯂꯛꯂꯝꯃꯤ. ꯏꯄꯜ ꯈꯣꯒꯦꯟ ꯂꯥꯛꯄꯤꯔꯝꯃꯦꯗꯅ. ꯃꯍꯥꯎ ꯂꯩꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯉꯥꯕꯨ ꯄꯨꯕꯤꯔꯛꯄꯤꯒꯦ ꯏꯄꯜ? ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯠꯇꯒꯤ ꯐꯥꯕꯅꯤ ꯍꯥꯏꯕ ꯑꯌꯥꯝꯕ ꯉꯥꯌꯥꯝ ꯁꯨꯅ ꯄꯨꯖꯔꯛꯂꯦꯗ. ꯊꯣꯏꯅ ꯍꯦꯟꯅ ꯆꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯛꯏꯗ. ꯃꯁꯤꯃꯗꯤ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯣꯏ ꯄꯤꯖꯅꯤꯡꯗꯨꯅ ꯑꯩꯅ ꯇꯣꯉꯥꯟꯅ ꯍꯥꯞꯂꯒ ꯄꯨꯖꯔꯛꯂꯕꯅꯤ. ꯍꯥꯎꯔꯅꯤꯗ ꯏꯄꯜꯁꯤꯗꯤ. ꯐꯅ ꯆꯥꯎꯔꯦꯗ. ꯑꯗꯨꯕꯨꯅꯦ ꯏꯄꯜ, ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪ ꯄꯥꯟꯅꯕꯁꯤꯡ ꯑꯁꯦ ꯍꯥꯎꯅ ꯊꯣꯡꯕ ꯑꯃꯠꯇ ꯍꯩꯇꯦ. ꯑꯩꯅ ꯆꯥꯅꯤꯡꯕ ꯃꯍꯥꯎ ꯍꯦꯛꯇ ꯇꯥꯗꯦ. ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯅꯤꯡꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯊꯣꯡꯕ ꯃꯤꯅ ꯍꯩꯇ꯭ꯔꯕꯗꯤ ꯍꯥꯎꯔꯕ ꯉꯥ ꯑꯁꯤꯒꯤ ꯃꯍꯥꯎ ꯃꯥꯡꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤ. ꯑꯆꯨꯝꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯑꯗꯨꯕꯨ ꯄꯨꯖꯥꯔꯤꯁꯤꯡ ꯑꯁꯤꯗꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯄꯨꯖꯥꯔꯤ ꯉꯥꯛꯇꯅꯤ. ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯌꯥꯝꯅ ꯆꯥꯔꯛꯏ. ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯪꯍꯥꯎ ꯃꯍꯥꯎ. ꯍꯧꯖꯤꯛꯀꯗꯤ ꯈꯔ ꯈꯦꯠꯅꯔꯦ ꯏꯄꯜ. ꯊꯕꯛ ꯇꯧꯕꯗꯁꯨ ꯁꯝꯖꯤꯟꯅ ꯇꯧ, ꯃꯆꯨ ꯇꯥꯗꯦ. ꯃꯗꯨꯗꯅꯤ ꯑꯩꯅ ꯁꯥꯎꯗꯨꯅ ꯑꯩꯅ ꯉꯥꯡꯂꯝꯂꯤꯕ ꯑꯁꯤ ꯏꯄꯜ. ꯏꯄꯜ ꯁꯪꯒꯥꯏ ꯆꯪꯂꯨꯈꯤꯁꯤ. ꯆꯥꯛꯂꯦꯟ ꯆꯥꯔꯒ ꯍꯟꯕꯤꯈꯣ. ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃꯗ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯆꯒꯦ. ꯃꯗꯨꯗ ꯏꯕꯨꯛ ꯄꯣꯛꯈꯥꯏꯈꯩ ꯆꯥꯖꯒꯦꯗꯣ. ꯉꯁꯤꯒꯤꯗꯤ ꯐꯔꯛ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯗꯣ.
Ipa ningthaubasu unabikhu ipal changkisi. Asumna konungda ningthau sangai tamna changki. Wari ngahak tauramnaga khogen masu halakhidu. Numit adusu adumna haukri. Numit na chingya tamlakpa matamni ising imai arubada tariba nujagi saktamdu yengbagi penba naideda. Tanja jana silakpa liri sitpa angawba malangi nusitna. Ningolgi ningdu yaina sanglaba samlang amadi. Mangi sainon lamhenbida. Namiba nuksit magi sapuna homlakid. Patki pakhang kayana in thaduna. Machin manawna in chingba adu. Kullana lakpa pamnaibagi machanupa khelena urubada. Apamba phawkhida. Theba yemune ningol anina patki patkhongda in chingduna limlei nga talibasi yengbada othokna ningthijaida. Thebana angamba asuk ningthijabi leirang ani asidi angambagi taloi singda chalhalabadi pakchakhrani angam kari haiba taloi haiba mani taloi amana yeta amana oida ngan thoirabadi leibak miyamna kalaknagani do angamba sakhang narusido theba langtak ningni hi pukningse nupi anina leiriba manaktamna laklaga hairakle ichal anina lemlei nga tanbudubu kayam yamna phabirabagi chara pharabadi leijakige haibabu tamphana yonanaba phabanati chananaba phajabani wahaisi pen phatte da theba leiraga ikhoisu yumda chajaruge haibani nungonbina ibong sing yumgi chananaba phajabani ngayonbi makhaidi sidagi khara changsilaga leibani ibong singna pamba nga khudingdo phangbigani ichal anigi nga se yamna chaningluraba nabungna yaragadi khara se ai leijakragida sel yam pinida nga siga chanadaba sel ni piramdoisi angambadi mana chaningba pot chadabase maning thungdabase yadabani kaida amanine hairisibu gyantada maleji asuk phajana hairabasi phawbada gyanta bidraba male ibung ani se aikhoigi nga sidi yonjararoi warobinu anam kanmalida theba leinagumna tholi haina aduk yengbagi wanida aina haibusu yadaba saine mangakan biningol ani oiramini angamba si hamnaibagi machan nakhoina angambana haiba wabu thawoidaba madudine awafamda tagani phamnaibabu oigera phamnaidababu oigera angamba phana oirabasu namahaduna migi mapot munbudi chumdabane haibase khanghaningi ase hairamlaga machil manaw ani du chatkirami helen mabuk ningda sauna singnakhidu mana haiba yariba makai harauba yadragana sauba midani khelen nupi ani adugi wahai adu khelen magi maphamda singnaba oina thokhidu thabal pharaba numidangi matam aduda thabalna phingau phawba kumna maira thandrabasu mayekta sengna unaidu pakraba sumang akoiba adu wai tairidu nungonbi mama amadi manawna singju mayan madlidu mapabungna sangbiridu tandan mangal mayamna kufet kafet ngalidu aduk phajaba amambagi matang adu saithabana wadani sumang akoibaduda thariba leirang singare amadi thabalegi leinam yelakpada amuka hena pukning adu nauhan jinglena ayingbasida loisilone ipagi nungombi icha warani nehe wadida babung loisilage tamphana machase yamna wahaningdaba mali babungi wasi ichabu kanana wahaningdoino nakhoi anine yumnak sagai hongdringe tayumna kai pandring ipagi sangai asida kena mauna leheningliban adu lairaba ngami napa ainadi ngamde babung adumna haibinuda thaba nungaite nacha singna lairarabasu charana mata charabasu ima ipa ani pun harau laiminnabasidagi hena nungaiba kasu leite ningolna miyoibagi ana ayek haibadudang yaudrabadi nongmadi mainane ina khunjarakanida jinglena icha animak loina gyan tabasina ipane
ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯅꯨꯡꯉꯥꯏꯔꯕ ꯐꯖꯔꯕ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦꯗ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯖꯦꯜꯕꯨ ꯀꯅꯥꯅ ꯈꯥꯝꯕ ꯉꯝꯒꯅꯤ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯄꯥꯈꯪ ꯑꯗꯨ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯈꯣꯏꯃꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯗꯨ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯁꯤꯕꯨ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ? ꯁꯥꯃꯨ ꯍꯛꯆꯥꯡꯗꯨ ꯃꯌꯦꯡ ꯏꯇꯥ ꯇꯥꯅ ꯃꯧꯏꯗ ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯕꯒꯦ? ꯈꯣꯏꯃꯨ, ꯎꯍꯩ ꯋꯥꯍꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯥꯔꯛꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯋꯥꯈꯜ ꯑꯁꯦ ꯏꯄꯛ ꯄꯛꯁꯤꯜꯂꯕꯅꯤ꯫ ꯂꯩꯔꯤꯕꯁꯦ ꯁꯥꯖꯦꯟ ꯈꯔ ꯇꯧꯔꯒ ꯑꯗꯨꯃꯛ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤ꯫ ꯅꯈꯣꯏ ꯏꯃꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯀꯝꯗꯧꯏ? ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯊꯥꯕꯤꯔꯛꯄ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯕꯤꯕꯗꯒꯤ ꯂꯣꯏꯅ ꯐꯔꯦ꯫ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ ꯐꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯛꯏ, ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯗꯨꯅ꯫ ꯏꯃꯥꯅ ꯄꯦꯟꯕꯗꯣ ꯑꯩꯅꯁꯨ ꯍꯔꯥꯎꯖꯩ ꯍꯥꯏꯅ ꯇꯝꯕꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯉꯥꯃꯤꯅ ꯅꯝꯅ ꯇꯥꯕ ꯀꯣꯅꯨꯡꯒꯤ ꯉꯥ ꯂꯧꯐꯝ ꯑꯣꯏꯔꯤꯕ ꯐꯝꯅꯥꯏꯕ ꯏꯄꯜ ꯈꯣꯒꯤꯟ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯕꯕꯨ ꯌꯥꯕꯤꯅꯤꯡꯗꯕ? ꯃꯗꯨꯁꯨ ꯌꯥꯏꯅꯦ꯫ ꯑꯩꯗꯤ ꯈꯟꯕꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯅꯤ ꯈꯛꯇꯃꯛ ꯂꯣꯏꯅꯁꯤ, ꯆꯠꯅꯅꯕ ꯇꯧꯁꯤ꯫ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯃꯤꯒꯤꯅ ꯃꯆꯥ ꯄꯥꯝꯃꯨꯕ ꯅꯤꯡꯉꯣꯜꯁꯤꯡꯕꯨꯅ ꯊꯃꯣꯏ ꯍꯨꯔꯤꯕ ꯁꯛꯍꯦꯟꯕ ꯅꯤꯡꯊꯧꯒꯤ ꯃꯄꯥꯔꯤ ꯁꯒꯨꯟꯕ ꯑꯗꯨ ꯁꯅꯥ ꯁꯣꯔꯣꯛꯊꯛꯇ ꯂꯝ ꯀꯣꯏꯕ ꯈꯣꯡꯁꯥꯜꯂꯛꯄꯗ ꯀꯣꯅꯨꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯀꯌꯥꯗꯤ ꯊꯣꯛ ꯊꯣꯛꯇꯨꯅ ꯃꯊꯧ ꯑꯃꯒꯨꯝꯅ ꯌꯦꯡꯅꯔꯤꯗꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯅꯗꯤ ꯅꯨꯄꯤ ꯑꯃꯠꯇꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯔꯥꯁꯤ ꯂꯩꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯝꯖꯔꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝ ꯐꯝꯅꯥꯏꯕ ꯃꯄꯜ ꯈꯣꯒꯦꯟꯒꯤ ꯈꯨꯟ ꯇꯝꯅ ꯂꯥꯛꯂꯦꯗꯨ꯫ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯄꯥꯎꯊꯥꯡꯅꯔꯨꯕꯗ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟ ꯃꯥꯁꯨ ꯈꯪꯂꯝꯃꯤꯗꯨ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟꯅ, ꯍꯩ ꯅꯨꯄꯤ, ꯉꯁꯤꯗꯤ ꯅꯨꯡꯉꯣꯟꯕꯤꯗꯨꯕꯨ ꯂꯥꯛꯇ꯭ꯔꯕ꯭ꯔꯅꯦ? ꯅꯠꯇꯦ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯂꯒ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯁꯤꯟ ꯂꯥꯡꯒꯗꯧꯔꯤꯕꯅꯤꯅꯦꯍꯦ꯫ ꯇꯔꯥꯏ ꯇꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯂꯥꯛꯀꯗꯧꯔꯤꯕꯁꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯗꯣ ꯆꯤꯜꯍꯥꯎ ꯌꯥꯝꯅ ꯊꯤꯕ, ꯊꯣꯡꯕ ꯊꯥꯛꯄꯗ ꯆꯣꯞꯆꯥ ꯇꯧꯁꯤꯟꯕ ꯌꯥꯗꯕ, ꯌꯥꯝꯅ ꯁꯦꯡꯅ ꯃꯑꯣꯡ ꯇꯥꯅ ꯇꯧꯗ꯭ꯔꯒꯗꯤ ꯆꯥꯗꯕꯅꯤ, ꯍꯦꯛꯇ ꯍꯟꯈꯤꯒꯗꯧꯔꯤꯕꯖꯥꯠꯅꯤ꯫ ꯑꯗꯨꯅꯅꯦ ꯈꯔ ꯅꯥꯟꯅ ꯂꯥꯡꯍꯟꯅꯤꯡꯉꯤꯅꯦ ꯑꯩꯗꯤ꯫ ꯈꯪꯗꯦꯅꯦꯍꯦ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯅꯦ ꯃꯥꯗꯨꯕꯣ꯫ ꯁꯨꯝ ꯀꯥꯟꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ, ꯂꯥꯛꯆꯔꯅꯤꯗ꯫ ꯊꯕꯛ ꯌꯥꯡꯁꯤꯟꯁꯤ, ꯌꯥꯡꯁꯤꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯊꯕꯛꯁꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯇꯟꯖꯥꯁꯤ ꯂꯧꯔꯒꯅꯦ ꯄꯥꯛ ꯐꯪꯕ ꯇꯟꯖꯥ ꯅꯠꯇꯦꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯨꯡꯉꯣꯟꯕꯤ ꯃꯥꯁꯨ ꯂꯥꯛꯂꯝꯃꯤꯗꯣ꯫ ꯅꯪ ꯂꯥꯛꯂꯦꯗꯅ, ꯅꯄꯟꯒ ꯏꯕꯥꯅꯤꯅ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯁꯣꯟꯅꯔꯝꯂꯤꯕꯅꯤ꯫ ꯅꯨꯡꯉꯣꯟꯕꯤ, ꯏꯆꯥ ꯂꯥꯛꯑꯦꯗꯅ, ꯐꯔꯦ ꯐꯔꯦ, ꯅꯃꯥꯟꯗꯧꯒ ꯑꯃꯨꯛꯇꯪ ꯆꯥꯛ ꯑꯁꯦ ꯁꯤꯜ ꯂꯥꯡ꯫ ꯉꯁꯤꯗꯤꯅꯦ ꯀꯣꯅꯨꯡꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯥꯛꯀꯗꯧꯔꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ, ꯑꯗꯨꯒꯅꯦ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯖꯒꯗꯧꯔꯤ꯫ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯨꯅ ꯃꯆꯨ ꯇꯥꯅ ꯂꯥꯡꯂꯒ ꯄꯤꯖꯈꯤꯁꯤ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯍꯩꯕꯤꯅꯤ ꯏꯆꯥꯗꯤ꯫ ꯏꯆꯥꯅ ꯊꯣꯡ ꯊꯥꯛꯄ ꯍꯩꯕꯅꯤꯅ ꯉꯁꯤꯅ ꯍꯦꯟꯅ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯇꯧꯃꯤꯟꯅꯔꯣ ꯇꯧꯃꯤꯟꯅꯔꯣ꯫ ꯍꯣꯏ ꯄꯜ꯫ ꯕꯦꯝꯃ, ꯏꯟꯁꯥꯡ ꯃꯊꯦꯜ ꯁꯨꯅ ꯂꯥꯡꯁꯤꯀꯣ, ꯏꯃꯥꯟꯗꯧꯁꯨ ꯃꯇꯦꯡ ꯇꯧꯔꯛꯀꯦ꯫ ꯆꯝꯐꯨꯠꯀ ꯏꯔꯣꯟꯕꯒꯗꯤ ꯂꯣꯏꯔꯦꯗꯣ, ꯂꯣꯟꯒꯗꯕ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯏꯃꯥꯟꯗꯧ, ꯁꯦꯝꯕꯗꯅꯦ ꯀꯨꯏꯗꯣꯏꯁꯦ, ꯊꯣꯡꯕꯕꯨꯗꯤ ꯑꯩ ꯂꯣꯏꯅ ꯊꯣꯡꯒꯦ꯫ ꯏꯃꯥꯟꯗꯧ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯅꯪꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯅꯦ? ꯈꯪꯗꯦꯗ ꯏꯃꯥꯟꯗꯧ, ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ, ꯀꯃꯥꯏ ꯇꯧꯕꯖꯥꯠꯅꯣ? ꯎꯗ꯭ꯔꯤꯕ? ꯄꯥꯛ ꯍꯦꯛꯇ ꯎꯕ ꯐꯪꯕ ꯅꯠꯇꯦ꯫ ꯀꯣꯅꯨꯡꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯅꯤꯡꯊꯧꯒꯤ ꯃꯇꯣꯝꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯦ꯫ ꯊꯣꯏꯅ ꯍꯦꯟꯅ ꯐꯖꯩ, ꯑꯎꯕ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯀꯣꯔꯧꯅ ꯂꯨꯅ ꯋꯥꯡꯅ ꯀꯥꯔꯛꯄ ꯃꯇꯝꯗ ꯄꯣꯛꯏ ꯍꯥꯏꯗꯨꯅꯤ ꯂꯨꯋꯥꯡ ꯁꯅꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈꯤ꯫ ꯍꯣꯔꯦꯟ ꯅꯪꯅ ꯎꯔꯒꯅꯦ ꯈꯪꯒꯅꯤ꯫ ꯅꯨꯄꯥ ꯀꯨꯆꯨꯅꯤ, ꯃꯄꯥꯝꯕꯣꯝ ꯃꯔꯦꯡꯖꯨꯝ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎꯒꯨꯝꯕꯅꯤ, ꯐꯩ ꯇꯥꯔꯛꯄꯅ ꯁꯅꯥ ꯈꯣꯡꯅꯥꯡꯒꯨꯝꯕꯅꯤ꯫ ꯏꯃꯥꯟꯗꯧꯁꯨ ꯀꯣꯅꯨꯡꯗ ꯃꯨꯛꯅꯥ ꯌꯦꯡꯕ ꯅꯪ ꯏꯄꯜꯅ ꯄꯨꯕꯤꯈꯤ, ꯃꯗꯨꯗ ꯎꯔꯛꯄꯅꯤ꯫
ꯐꯖꯈ꯭ꯔꯦ ꯐꯖꯈ꯭ꯔꯦ ꯌꯦꯡꯕꯗꯅꯦ ꯃꯤꯠ ꯊꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯏꯃꯥꯟꯗꯧ ꯌꯥꯝꯅ ꯂꯦꯝꯖꯅ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯇꯨꯡꯂꯝꯆꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯁꯛꯇꯝꯕꯨ ꯎꯅꯤꯡꯕ ꯈꯪꯅꯤꯡꯕ ꯄꯣꯛꯂꯛꯂꯝꯃꯤ ꯊꯕꯛ ꯈꯨꯗꯤꯡ ꯁꯣꯏꯗꯅꯕ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯔꯤ ꯅꯨꯡꯉꯣꯟꯕꯤ ꯃꯥꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯂꯨꯋꯥꯡ ꯁꯅꯥꯍꯣꯏꯁꯨ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟ ꯌꯧꯁꯤꯜꯂꯛꯂꯤ ꯂꯩꯕꯥꯛ ꯀꯣꯅꯨꯡꯗ ꯆꯥꯎꯔꯛꯄ ꯑꯣꯏꯕꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯖꯅ ꯈꯪꯗꯦ ꯂꯨꯋꯥꯡ ꯁꯅꯥ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟ ꯑꯗꯨꯗꯒꯤ ꯎꯔꯤ ꯇꯥꯝꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯄꯥꯠꯁꯤꯡꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯩꯔꯤꯕ ꯐꯖꯔꯕ ꯄꯥꯠ ꯑꯗꯨ ꯂꯝꯒꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯆꯥꯛꯇꯥꯗꯨꯅ ꯁꯥꯟꯅꯖꯕ ꯆꯦꯛꯂꯥ ꯀꯌꯥꯅ ꯈꯣꯡꯕ ꯇꯥꯔꯒ ꯄꯨꯛꯅꯤꯡ ꯀꯌꯥꯗ ꯅꯧꯍꯜꯂꯤ ꯄꯥꯠꯇꯒꯤ ꯁꯤꯠꯀꯠꯂꯛꯄ ꯅꯨꯡꯁꯤꯠꯅ ꯍꯛꯆꯥꯡꯗ ꯌꯩꯔꯕꯗ ꯈꯪꯇꯦ ꯇꯦꯛꯈꯠꯄꯒꯨꯝ ꯐꯥꯎꯍꯜꯂꯤꯗꯣ ꯂꯨꯋꯥꯡ ꯁꯅꯥꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯐꯖꯔꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯈꯨꯏ ꯃꯁꯤꯅꯤ ꯑꯏꯕ ꯑꯏꯕꯤ ꯀꯌꯥꯅ ꯁꯩꯊꯥꯅꯔꯤꯕ ꯈꯨꯡꯒꯪꯒꯤ ꯐꯖꯕ ꯍꯥꯏꯅꯔꯤꯕꯗꯣ ꯁꯩꯊꯥꯕꯇꯅ ꯋꯥꯠꯂꯒꯗꯕ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯦꯝ ꯃꯍꯧꯁꯥꯒꯨꯝꯅ ꯐꯖꯕ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯐꯪꯖꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯃꯔꯥꯏꯕꯛ ꯐꯩ ꯑꯃꯔꯣꯝꯗꯗꯤ ꯑꯆꯨꯝꯕ ꯃꯔꯥꯏꯕꯛ ꯐꯩ ꯀꯣꯅꯨꯡꯒꯤ ꯑꯀꯦ ꯑꯃꯧ ꯃꯔꯛꯇ ꯆꯥꯎꯔꯛꯄꯅ ꯃꯍꯧꯁꯥꯒꯤ ꯑꯁꯨꯛ ꯐꯖꯕ ꯃꯐꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯔꯦ ꯅꯣꯡꯃꯇ ꯑꯩꯒꯤ ꯋꯥꯈꯜ ꯈꯣꯏꯃꯨ ꯏꯄꯜꯒꯤ ꯌꯨꯝꯁꯤꯕꯨ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯊꯣꯡꯒꯥꯜ ꯑꯍꯨꯝ ꯁꯨꯕ ꯑꯁꯤꯗꯅꯤ ꯏꯄꯟ ꯈꯣꯡꯒꯤꯟꯒꯤ ꯁꯪꯒꯥꯏ ꯑꯁꯤ ꯄꯪꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯈꯣꯏꯃꯨ ꯎꯕ꯭ꯔꯥ ꯅꯪꯁꯨ ꯑꯩꯅ ꯎꯔꯤꯕꯁꯦ ꯀꯔꯤꯕꯨ ꯑꯩꯗꯤ ꯎꯗꯦꯕꯣ ꯑꯉꯥꯡ ꯃꯆꯥ ꯈꯔꯅ ꯂꯨꯔꯕ ꯏꯁꯤꯡ ꯏꯌꯥꯏꯁꯤꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯏꯔꯨꯞꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯦ ꯏꯁꯤꯡ ꯃꯌꯥ ꯅꯛꯅ ꯂꯩꯕ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯏꯔꯣꯏꯕꯗꯤ ꯂꯣꯏꯅ ꯍꯩꯅꯔꯝꯒꯗꯕ ꯃꯥꯜ ꯀꯌꯥꯗ ꯍꯔꯥꯎꯅ ꯁꯥꯟꯅꯖꯔꯤ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯔꯅ ꯃꯈꯨꯠꯇ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯁꯤ ꯎꯕꯗ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯅꯣꯛꯄꯒ ꯂꯦꯞꯈ꯭ꯔꯦꯅꯦ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗꯅ ꯌꯩꯊꯕꯤꯔꯅꯤ ꯌꯩꯊꯈ꯭ꯔꯦ ꯌꯩꯊꯈ꯭ꯔꯦ ꯍꯥ ꯅꯨꯡꯁꯤꯗ ꯃꯇꯝ ꯀꯧꯕꯤ ꯅꯪꯁꯦ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯣꯏꯕꯒꯤ ꯏꯃꯥꯅ ꯊꯤꯕ ꯂꯥꯛꯄꯗ ꯏꯁꯤꯡꯅ ꯏꯆꯣꯠ ꯆꯣꯠꯂꯒ ꯏꯃꯥꯅ ꯐꯨꯔꯒ ꯄꯨꯔꯛꯈꯤꯕꯗ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯂꯛꯂꯦꯗ ꯑꯉꯥꯡ ꯃꯉꯥꯎ ꯊꯤꯕꯁꯤꯡꯁꯦ ꯎꯔꯨꯔꯒ ꯆꯔꯥ ꯈꯔ ꯋꯥꯜꯂꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯑꯃꯨꯛ ꯊꯣꯛꯂꯨꯒꯗꯧꯔꯤꯕꯅꯤ ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨ ꯍꯥꯏꯅꯔꯤꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯂꯦꯗꯅ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯀꯛꯅꯕ ꯁꯥꯁꯟ ꯑꯃꯅ ꯄꯨꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯥꯜ ꯑꯁꯦ ꯑꯩꯅ ꯀꯣꯅꯨꯡꯗ ꯄꯣꯛꯂꯨꯕ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯍꯥꯏꯔꯁꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤꯅ ꯍꯦꯟꯅ ꯈꯟꯕꯤꯕꯅꯤ ꯍꯥꯏꯔꯁꯤꯔ ꯃꯖꯥꯏꯕꯨꯡ ꯂꯥꯏꯐꯝ ꯆꯥꯝꯃ ꯆꯥꯝꯃ ꯆꯠꯇꯨꯅ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯕꯝꯗ ꯂꯥꯏꯕꯛ ꯀꯥꯏꯕ ꯃꯈꯩ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯍꯥꯏꯅ ꯅꯤꯖꯔꯕꯁꯨ ꯐꯪꯕ ꯉꯝꯅꯗ꯭ꯔꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯡꯊꯣꯜ ꯑꯃꯗꯤ ꯃꯄꯣꯛꯄꯨ ꯀꯔꯤꯒꯤ ꯄꯥꯝꯕꯤꯗꯕꯅꯣ ꯃꯆꯥꯏꯕꯨꯡ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯊꯋꯥꯏ ꯑꯃꯃꯝ ꯄꯥꯜꯂꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤꯗꯤ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯂꯩꯐꯝ ꯊꯣꯛꯏ ꯑꯄꯥꯝꯕ ꯃꯥꯟꯅꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯀꯔꯤ ꯍꯥꯏꯕꯒꯤ ꯈꯣꯏꯃꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯒꯨꯟ ꯈꯪꯗ꯭ꯔꯤꯉꯩ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯒꯨꯟ ꯌꯥꯝꯅ ꯈꯪꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯈꯪꯂꯛꯂꯕꯗꯤ ꯅꯪꯒꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯒꯗꯤ ꯃꯗꯣ ꯅꯪꯅ ꯄꯥꯝꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯊꯑꯣꯏꯔꯕ ꯑꯆꯨꯝꯕꯅꯤ ꯈꯨꯗꯤꯡꯃꯛ ꯅꯅꯥꯏ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯏꯄꯜꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯁꯨ ꯌꯧꯔ ꯃꯥꯜꯂꯦ ꯆꯪꯉꯁꯤ ꯂꯨꯋꯥꯡ ꯁꯅꯥ ꯂꯥꯛꯄ ꯎꯕꯗ ꯃꯄꯜ ꯈꯣꯒꯦꯟ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯏ ꯊꯧꯒꯜꯂꯣꯟ ꯑꯃ ꯎꯠꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯌꯧꯕꯤꯔꯛꯂꯦꯗꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯏꯄꯜꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯤꯗ ꯏꯄꯜ ꯋꯥꯄꯜ ꯃꯔꯛꯁꯤꯗ ꯏꯄꯜꯒꯤ ꯌꯨꯝ ꯑꯀꯣꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯈ꯭ꯔꯦ ꯑꯍꯥꯡꯕ ꯃꯇꯝꯗ ꯈꯔ ꯁꯦꯝꯖꯤꯟꯗꯨꯅ ꯍꯣꯠꯅꯖꯕꯒꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯂꯣꯏꯅ ꯐꯥꯗꯅ ꯂꯩꯁꯨ ꯂꯩꯁꯥ ꯇꯝꯂꯦ ꯍꯩꯁꯨ ꯍꯩꯃꯨꯟ ꯐꯥꯔꯦ ꯂꯝꯁꯥꯡ ꯂꯥꯛꯄꯗꯣ ꯋꯥꯔꯝꯂꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯁꯤꯗ
Wari watai ngahak tawduna phamduna khul asigi amadi atopa wari kaya sanarami. Khogengi nupi tholaktuna haidari. Majai bungo khoigi lok sem saba loiredo. Hana naba tawbana chumloidra angamba. Matamsu thengchilak. Wari nungairinaide ikawbu kawthokliredana. Majai bungo khoimo ipanga namandawgana chaba yananaba mathelu koi langliba kharase. Hauba hautaba chaminasida. Pujari di imandawna oibiribra ipal. Wahanga se tabada khoimo mathanta sonja. Tawredo, hauredo, chilhau thiba majai bungo marai kan haibado. Mimangsida ikairida aidi onthoknado. Mani imandawna thongbani. Mahau leina thongbani. Namandawdine yamna sengna luna nana tawbani. Lao harurasi. Luwang sana hairap jingarap tawi pakhumadu pirakpa matamda lali tawbana. Mithi lausing khangkraba ningthau machanido. Adubo matam changna sillangamnaga karamnadi charu. Leibak macha tadaba oina thokadawribani. Chagluk aduda phamlaga mathel mayam aduda yengduna lairami. Khoimuna hairakani. Imai bema mathel mayam sida. Ipal amadi imandawna langlamba onthokna wabiramnani. Haisu haibani ipal onthokna yamna langbiramnida. Karisu yamba nateda puk thana chabikho. Haurani da ipal panga thangjinga ironba kotna naba ising ikai thabi thangjing makhoki singju nga atawba ama uti ironba champut singju chagem amasu yawrini aduga ipal nga thongba sibu ahum thongna habliba sibu khogengi nupina sareng thongba ama katala thongba ama aduga porom thongba amagani karambana hauge yengbiyudo Luwang sanana aina pamjaba nga ngaktanine masidi asumna chaba haukre mahau adudi khoithumna na hawi Luwang sanana yamna pamjana hauna chari khoimusu chaba loirabada mapanda phamduna injang mahaugi matangda ngangnari Luwang sanana mathel singsa ipal kawba ngamdar khoithumna na hauba ama yawri nungtigi asumna charabadi ipaning thawgada masa kanbada loiranido khoimuna imandawse haidi haibazani haibani thongba thakwa hai imoinugi magun cheli haidana nang ipalna lawribani ni hai ngasai makai udaba nupi ama makhutta haira khara puduna thoglakledo nungonbina ipal haira khara pujarakbi khoithumlaba khonjeladu tabada luwang sana tapna nupi mabu yenglai phajai tasengna phajabini Lairenbigi saktamgumna ningthijarabi nupi magi tayingdaba khonjeladuna luwang sana magi thamoigi ningai tawge haina tawrakhi adubu matang chade khanbana khangjai mathanta phathajai madomta phamnaiba khogena thamo nupi macha sibu kana oiribanu ipalgi icha ningol nate aigi icha ningol di sagai onkhre anakpa asidagini angang namandawgi mateng pangbinaba hek lakpam thabaksu phagraba ingna tapiba khongul onthokna takre manaw nupi amaga maga khaktani khul asigi mi singnane loina nungsine nupi macha asigi mawong mataw wa makha tarakhi luwang sana yengbatamag yenghawi nupi mana changkhibado takrabani nupa magi thamoida mami amadi mikup kharagi matungda famnaiba khogen luwang sana amadi khoimu makhoi khul adugi aruba laifamlen oiriba khubam amada laklam matam kuina sang semgattana namsinduna thamluraba mafam adu hek ubada khangi yengbi khubam ase mafam asibu koliba ishor magi asengba khubam semgat pinanaba laitabana mafam asida adumak lairibasi ipa ipusim mamangaida laisang macha amadi saduna thana masin nonggang chaiduna tektuna lairiba asin ainasu phanakkannadi hotnarami adubu sinmi ngakta khundaba oibana ngasidi mai onsinnaba sangnadri magi pukki landa loina mai onsinnabri yaragadi majai bungona ining thauda wari khara sahaninbagi apamba lejai wabirugana ipal laifamlen asi ubada thamoi soklina chadi ipaning thauda haiduna afaba numit ama leplaga
ꯏꯁꯣꯔ ꯃꯥꯒꯤ ꯁꯪꯒꯥꯏ ꯑꯃꯇꯪ ꯁꯥꯅꯅꯕ ꯊꯧꯔꯥꯡꯁꯤ ꯏꯄꯜ ꯈꯣꯏꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤꯟꯃꯤꯒꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ ꯀꯣꯅꯨꯡꯒꯤ ꯁꯤꯟꯃꯤ ꯊꯥꯖꯔꯛꯀꯦ ꯁꯨꯕ ꯍꯧꯍꯟꯁꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ ꯃꯖꯥ ꯏꯕꯨꯡ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯏꯁꯣꯔꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯗꯤ ꯏꯄꯜ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯆꯥ ꯀꯣꯅꯨꯡ ꯀꯥꯅꯅꯕ ꯇꯧꯖꯔꯒꯦ ꯊꯕꯛ ꯑꯁꯤ ꯑꯊꯨꯕꯗ ꯍꯧꯅꯅꯕ ꯑꯩꯁꯨ ꯍꯣꯠꯅꯖꯔꯛꯂꯒꯦ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡ ꯂꯨꯋꯥꯡ ꯁꯅꯥ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯂꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯀꯥꯕ ꯍꯧꯈ꯭ꯔꯦ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤꯗꯣ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯅꯤ ꯑꯃꯗꯤ ꯈꯣꯏꯃꯨ ꯃꯥꯁꯨ ꯋꯥꯔꯛꯂꯝꯃꯤ ꯂꯝ ꯀꯣꯏꯊꯣꯛꯄ ꯂꯥꯛꯄꯅꯤꯅ ꯂꯝꯕꯤꯒꯤ ꯐꯖꯕ ꯃꯐꯝ ꯀꯌꯥꯁꯨ ꯌꯦꯡꯗꯨꯅ ꯃꯔꯥꯛꯏꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯄꯣꯊꯥꯈꯤꯁꯤꯗꯅ ꯋꯥꯕꯤꯗꯕ꯭ꯔꯥ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯁꯤꯁꯨ ꯋꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯕꯨꯗꯤ ꯄꯪꯋꯥ ꯋꯥꯕ ꯑꯣꯏꯗꯦꯗ ꯉꯁꯥꯏꯒꯤ ꯃꯊꯦꯜꯁꯤꯡꯗꯣ ꯐꯖꯅ ꯍꯥꯎꯏ ꯃꯍꯥꯎꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗꯦ ꯐꯖꯅ ꯐꯨꯒꯠꯈ꯭ꯔꯦ ꯑꯩꯁꯨꯅꯤ ꯑꯩꯗꯤ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯏꯃꯥꯟꯗꯧ ꯑꯗꯨꯅ ꯂꯥꯡꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯊꯛꯇ ꯃꯔꯩ ꯇꯧꯔꯨꯕ ꯆꯨꯝꯗꯦ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯁꯨ ꯀꯝꯗꯧꯅ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯥꯍ꯭ꯃꯟ ꯅꯦꯛꯂꯒ ꯊꯣꯡꯂꯤꯕ ꯖꯥꯠꯂꯥ ꯃꯗꯨꯁꯨ ꯃꯥꯟꯗꯦ ꯉꯁꯥꯏ ꯍꯩ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯤ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯌꯥꯏꯉꯪ ꯃꯆꯨ ꯆꯨꯈꯤꯕꯗꯣ ꯌꯥꯝꯅ ꯆꯤꯡꯅꯩ ꯑꯗꯨꯛ ꯁꯥꯊꯤꯅ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩꯗꯤ ꯃꯨꯟꯅꯒ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯄꯜꯒ ꯏꯃꯥꯟꯗꯧꯒꯅ ꯂꯣꯠꯂꯤꯕ ꯃꯔꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯎꯍꯧꯕꯗꯤ ꯅꯠꯇꯦ ꯑꯩꯍꯥꯛꯁꯨ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕꯗꯤ ꯐꯥꯎꯏ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯤꯗ ꯐꯝꯂꯤꯕ ꯄꯣꯠꯐꯝꯁꯤꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯨꯈꯤꯁꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯉꯁꯥꯏ ꯆꯥꯔꯛꯄꯗꯣ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯈꯔ ꯂꯥꯝꯂꯛꯂꯦ ꯅꯨꯄꯥ ꯃꯔꯤꯗꯨ ꯅꯤꯡꯉꯣꯜꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯅꯔꯥ ꯍꯩ ꯄꯨꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯤ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯈꯤꯕꯤ ꯅꯨꯖꯥ ꯑꯗꯨꯁꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯅꯤꯡꯉꯣꯜꯅ ꯏꯕꯨꯡꯉꯣ ꯈꯣꯏ ꯀꯔꯤ ꯆꯥꯁꯤꯒꯦ ꯈꯣꯏꯃꯨꯅ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯏꯅꯦꯒꯤꯁꯤꯕꯣ ꯁꯤꯡꯖꯨ ꯕꯣꯔꯥ ꯁꯣꯏꯕꯨꯝꯒ ꯉꯥ ꯃꯀꯣꯛꯀ ꯉꯧꯕ ꯈꯥꯖꯤꯡ ꯕꯣꯔꯥ ꯈꯔ ꯑꯗꯨ ꯂꯩꯔꯤꯌꯦ ꯃꯍꯥꯎ ꯇꯪꯕ ꯑꯣꯏꯅ ꯂꯣꯏꯅ ꯁꯨꯅ ꯈꯔ ꯍꯦꯛꯇ ꯄꯤꯕꯤꯔꯛꯑꯣꯗꯣ ꯏꯅꯦ ꯍꯣꯏ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯏꯅꯦꯒꯤ ꯆꯥꯅꯅꯕꯁꯤꯡꯁꯦ ꯏꯆꯥꯅꯨꯄꯤꯅ ꯊꯋꯥꯏ ꯇꯥꯅ ꯍꯣꯠꯅꯖꯕꯅꯤ ꯅꯨꯡꯉꯣꯟꯕꯤ ꯃꯥꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯖꯗꯦ ꯃꯃꯥ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ ꯈꯪꯗꯕꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯉꯥꯡꯖꯕꯅꯤ ꯅꯨꯄꯥ ꯃꯥꯗꯤ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯔꯩꯗꯣ ꯅꯨꯄꯥ ꯃꯥꯁꯨ ꯈꯪꯏ ꯅꯨꯄꯤ ꯑꯁꯤ ꯏꯀꯥꯏꯔꯦ ꯃꯥꯕꯨ ꯍꯪꯒꯣꯏꯅ ꯀꯤꯅ ꯈꯟꯖꯩ ꯍꯥꯏꯕ ꯃꯃꯥ ꯅꯤꯡꯉꯣꯜꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯥꯛꯂꯤꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯥꯏꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨꯅꯤ ꯋꯥ ꯌꯥꯝꯅ ꯄꯥꯛꯅ ꯉꯥꯡꯊꯣꯛꯀꯅꯨ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯈꯤꯅꯤ ꯊꯧꯒꯜꯂꯣꯟ ꯎꯠꯂꯣ ꯍꯥꯏꯌꯦ ꯏꯄꯜꯅꯗꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯏꯃꯥꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯏꯁ ꯍꯣꯏ ꯏꯃꯥꯅꯦ ꯋꯥꯒ ꯄꯥꯛ ꯉꯥꯡꯉꯔꯣꯏ ꯈꯨꯠꯀꯥꯁꯤ ꯅꯤꯛꯈꯠꯂꯛꯏ ꯄꯣꯠꯁꯦ ꯑꯃꯨꯛꯇ ꯄꯤꯔꯣ ꯂꯥꯛꯑꯣ ꯅꯪ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯀꯤꯖꯗꯅꯒꯁꯨ ꯇꯧꯔꯤ ꯃꯥꯜꯂꯤ ꯍꯣꯏꯁꯦ ꯑꯩ ꯄꯤꯔꯨꯔꯒꯦ ꯈꯣꯏꯃꯨꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯏꯆꯜꯗꯨ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯏꯃꯥꯒꯤ ꯄꯣꯠꯐꯝꯅꯤ ꯏꯃꯥꯒꯤ ꯄꯣꯠ ꯑꯋꯥꯠ ꯑꯄꯥ ꯄꯤꯕ ꯊꯣꯛꯂꯛꯄꯅꯤ ꯏꯕꯨꯡ ꯍꯥꯎꯅ ꯆꯥꯕꯤꯌꯨ ꯌꯥꯝꯅ ꯁꯦꯡꯅ ꯍꯣꯠꯅꯖꯕꯅꯤ ꯍꯪꯒꯣꯏꯕꯤꯒꯅꯨ ꯊꯧꯒꯜꯂꯣꯟ ꯑꯃ ꯎꯠꯂꯝꯃꯤ ꯂꯨꯋꯥꯡ ꯁꯅꯥ ꯃꯉꯣꯟꯗ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯂꯨꯋꯥꯡ ꯁꯅꯥ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯇꯦ ꯈꯣꯏꯃꯨꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯅꯥꯗ ꯐꯠ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯐꯦꯠꯇꯤ ꯈꯪꯉꯤꯅꯦ ꯌꯥꯏ ꯏꯄꯜꯅ ꯐꯖꯅ ꯋꯥꯔꯤ ꯂꯤꯔ ꯃꯥꯜꯂꯤ ꯈꯪꯕꯁꯤꯅꯁꯨ ꯐꯠꯇ꯭ꯔꯅꯤ ꯈꯣꯏꯃꯨ ꯇꯥꯛꯅꯕꯗ ꯋꯥꯗꯅꯕ ꯈꯤꯇꯪ ꯇꯥꯛꯄꯗ ꯂꯧꯕꯁꯤꯅꯁꯨꯅꯤ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯖꯔꯤꯕꯁꯦ ꯀꯔꯤꯕꯣ ꯀꯩꯁꯨ ꯅꯠꯇꯦ ꯆꯥꯔꯣ ꯃꯍꯥꯎꯗꯨꯗꯤ ꯉꯁꯥꯏ ꯆꯥꯔꯛꯄ ꯃꯍꯥꯎ ꯑꯗꯨꯝꯅ ꯃꯍꯥꯎ ꯐꯖꯅ ꯂꯩ ꯂꯨꯋꯥꯡ ꯁꯅꯥ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯍꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯀꯣꯅꯨꯡ ꯌꯧꯅ ꯂꯥꯛꯂꯕꯗ ꯂꯨꯋꯥꯡ ꯁꯅꯥ ꯂꯩꯇꯥꯐꯝ ꯈꯪꯖꯗꯦ ꯋꯥꯈꯜ ꯑꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ ꯄꯨꯔꯛꯏ ꯊꯃꯣꯏꯒꯤ ꯑꯃꯗꯤ ꯋꯥꯈꯜꯒꯤ ꯃꯆꯤꯟꯗ ꯆꯦꯠꯅ ꯍꯥꯞꯇꯨꯅ ꯃꯊꯟꯇ ꯂꯩꯔꯕ ꯃꯇꯝꯗꯇ ꯍꯦꯜꯂꯛꯂꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯊꯦꯜꯒꯤ ꯃꯍꯥꯎ ꯑꯃꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯅꯤꯡꯊꯤꯔꯕ ꯊꯃꯣꯏ ꯅꯨꯡꯉꯣꯟꯕ ꯃꯥꯏꯊꯣꯡ ꯂꯦꯝꯖꯕ ꯍꯦꯛ ꯁꯥꯔꯤꯉꯩꯗ ꯃꯃꯤꯡ ꯐꯥꯎꯕ ꯍꯪꯂꯛꯇꯦ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯗꯣꯝ ꯏꯊꯟꯇ ꯆꯥꯛꯆꯔꯤ ꯈꯣꯏꯔꯥꯡꯅꯍꯜꯂꯤꯕ ꯄꯥꯈꯪ ꯊꯃꯣꯏꯁꯦ ꯑꯍꯤꯡꯁꯤꯒꯤ ꯃꯇꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯅꯗꯤ ꯈꯪꯂꯝꯒꯅꯤꯗꯀꯣ ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯕꯁꯦ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯅꯤ
ꯂꯥꯏꯁꯪ ꯑꯗꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯅ ꯁꯤꯟꯗꯨꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗ ꯊꯤꯟꯊꯕ ꯇꯧꯔꯨꯗꯦ꯫ ꯈꯨꯕꯝ ꯑꯁꯦ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒ ꯖꯒꯣꯏ ꯊꯧꯒꯜ ꯇꯧꯒꯗꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯊꯧꯔꯥꯡꯕꯤꯔꯣ꯫ ꯏꯄꯜ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯣꯏꯁꯤꯟꯅꯕ ꯁꯤꯜꯂꯁꯤ꯫ ꯐꯒꯅꯤꯗꯨ ꯃꯖꯥ ꯏꯕꯨꯡ, ꯁꯣꯏꯗꯅ ꯈꯨꯗꯤꯡꯃꯛ ꯁꯤꯟꯖꯔꯒꯦ꯫ ꯏꯄꯜ, ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯇꯔꯥ ꯆꯥꯛꯇꯤ ꯏꯄꯜ ꯈꯣꯏꯗ ꯂꯥꯡꯕꯤꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯂꯥꯡꯖꯔꯦ, ꯄꯨꯔꯛꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ, ꯂꯣꯏꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯈꯣꯏꯃꯨ ꯆꯠꯈꯤꯕ ꯑꯗꯨꯁꯨ ꯍꯜꯂꯛꯇ꯭ꯔꯤ, ꯃꯥꯒ ꯂꯣꯏꯅꯅ ꯂꯥꯛꯆꯔꯅꯤꯗ꯫ ꯃꯐꯝ ꯑꯁꯦ ꯏꯪꯅ ꯄꯣꯊꯥꯐꯝꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯏꯄꯜ, ꯈꯨꯜꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯂꯝꯕꯤꯗꯁꯨ ꯆꯪꯁꯤꯟꯕ ꯑꯣꯏꯔꯁꯅꯨ, ꯃꯄꯨ ꯃꯥꯅ ꯄꯦꯟꯕꯤꯗꯨꯅ꯫ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟꯅ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯤꯁꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯣꯏꯃꯨ ꯑꯃꯗꯤ ꯅꯨꯡꯉꯣꯟꯕꯤ ꯇꯝꯐꯥ ꯃꯥꯁꯨ ꯌꯥꯎꯅ ꯁꯤꯟꯃꯤꯁꯤꯡꯒꯤ ꯆꯥꯅꯅꯕ ꯄꯨꯗꯨꯅ ꯂꯥꯛꯂꯦꯗꯣ, ꯂꯨꯛꯂꯦꯟ ꯆꯥꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯃꯍꯥꯎ ꯑꯗꯨꯗꯤ ꯃꯄꯜ ꯈꯣꯏꯗ ꯆꯥꯔꯛꯈꯤꯕ ꯃꯊꯦꯜ ꯑꯗꯨꯒ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯁꯅꯥ ꯅꯨꯡꯉꯣꯟꯕꯤꯕꯨ ꯃꯤꯠꯐꯝ ꯊꯝꯂꯒ ꯍꯥꯏꯔꯛꯈꯤ, ꯃꯊꯦꯜ ꯃꯌꯥꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯄꯜ, ꯁꯤꯟꯃꯤꯁꯤꯡꯁꯨ ꯍꯥꯎꯅ ꯆꯥꯅꯔꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯊꯦꯜꯁꯦ ꯆꯥꯕ ꯐꯪꯕ ꯏꯄꯜꯗꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯉꯥ ꯑꯆꯪꯕꯅ ꯊꯣꯡꯕꯅꯤꯅ ꯃꯍꯥꯎꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯊꯕꯛ ꯍꯧꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯗꯤ ꯀꯨꯏꯊꯅ ꯂꯩꯔꯔꯣꯏ, ꯀꯣꯅꯨꯡ ꯀꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯕꯣꯛꯇꯣ ꯃꯁꯥ ꯐꯖ ꯉꯝꯍꯧꯗꯦ, ꯁꯥꯃꯨ ꯍꯛꯆꯥꯡ ꯏꯊꯤꯟ ꯊꯤꯟꯗꯣꯛꯂꯦ ꯍꯥꯏꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯊꯦꯡꯅꯔꯛꯏ꯫ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯅꯔꯤ꯫ ꯇꯝꯐꯥꯅ, ꯏꯆꯦ, ꯑꯁꯤꯔꯣ ꯅꯤꯡꯊꯧ ꯃꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯣ? ꯃꯥꯅꯤ, ꯃꯁꯛꯁꯦ ꯀꯤꯖꯕ ꯑꯃꯗꯤ ꯌꯥꯎꯕꯅꯤꯀꯣ꯫ ꯑꯁ, ꯀꯗꯥꯏꯗꯒꯤ ꯀꯤꯖꯕꯅꯣꯗ ꯏꯆꯦ, ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯎꯅꯔꯅꯤ, ꯌꯥꯝ ꯐꯖꯩ, ꯃꯈꯣꯡꯗꯒꯤ ꯂꯋꯥꯏ ꯐꯥꯎꯕ ꯌꯦꯡꯕꯗ ꯄꯦꯟꯗꯦ, ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯇꯥ ꯃꯌꯥꯝꯅꯒ ꯎꯔꯗꯤꯅꯦ ꯄꯥꯝꯅꯕꯅ ꯂꯣꯏꯔꯅꯤ꯫ ꯏꯔꯥꯡ ꯇꯧꯒꯅꯨ ꯑꯇꯣꯝꯕꯤ, ꯑꯁꯦ ꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ꯫ ꯅꯣꯏ ꯑꯩꯈꯣꯏꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯍꯦꯛꯇ ꯐꯪꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ, ꯋꯥꯈꯜꯒ ꯁꯥꯒꯠꯀꯅꯨꯀꯣ꯫ ꯅꯤꯡꯊꯧ ꯁꯥꯒꯩꯗ ꯄꯣꯛꯆꯕ ꯄꯣꯛꯆꯕꯤꯁꯤꯡꯗ ꯃꯣꯏꯒꯤꯗꯤꯅꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯌꯥ ꯇꯧꯕ ꯉꯝꯅꯗꯦ ꯍꯥꯏꯕꯅꯤ꯫ ꯀꯝꯗꯧꯅꯅꯣ ꯏꯆꯦ? ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯤ ꯅꯤꯡꯊꯧꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞꯁꯤꯡꯒꯤ ꯂꯝꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡꯒꯅꯦ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯥꯏꯅꯈꯤꯕ ꯂꯩꯔꯕꯗꯤ ꯋꯥ ꯉꯥꯛꯄ ꯑꯣꯏꯅ ꯄꯤꯅꯔꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯅꯨꯡꯁꯤꯖꯕ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯂꯩꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯍꯦꯟꯅ ꯀꯟꯕꯅ ꯍꯤꯛꯇꯣꯛꯄ ꯇꯧꯅꯗꯦ ꯍꯥꯏꯅꯩ꯫ ꯑꯩꯁꯨ ꯈꯪꯗꯦꯗ, ꯏꯃꯥꯟꯗꯧꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤꯀꯣ, ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨꯅꯤ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯉꯥꯏꯗ ꯏꯃꯥ ꯏꯄꯥꯒꯤ ꯋꯥ ꯍꯤꯛꯇꯣꯛꯅꯗꯦ, ꯉꯥꯛꯅ ꯆꯠꯂꯤ꯫ ꯑꯗꯨꯅꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗꯤ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯐꯠꯇꯦ ꯍꯥꯏꯅꯔꯤꯁꯦ꯫ ꯑꯗꯣ ꯏꯆꯦ, ꯅꯤꯡꯊꯧ ꯃꯆꯥ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯂꯝꯍꯦꯟꯕ ꯃꯤꯠꯁꯦ ꯏꯆꯦꯗ ꯊꯝꯕ ꯃꯥꯜꯂꯤꯗ, ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯑꯩꯁꯨ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯅꯤꯡꯅ ꯌꯦꯡꯉꯦꯕ ꯏꯆꯦꯗ꯫ ꯑꯣꯏꯔꯝꯃꯣꯏꯗ ꯀꯩꯁꯨ, ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯀꯤꯖꯕ ꯑꯃꯗꯤ ꯌꯥꯎꯕꯅꯦꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯜ ꯑꯅꯤꯁꯨ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤꯗꯅ, ꯏꯄꯜꯗꯤ ꯋꯥꯠꯈꯤꯅꯤꯌꯦ, ꯅꯨꯃꯤꯠ ꯐꯥꯎꯕ ꯇꯥꯕ ꯌꯥꯏ꯫ ꯂꯝꯍꯥꯡ ꯁꯝꯗꯨꯅ ꯆꯠꯀꯗꯕꯅꯤꯅ ꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤꯗ ꯈꯨꯗꯣꯡ ꯊꯤꯒꯅꯤꯗꯣ꯫ ꯍꯣꯏ ꯏꯕꯨꯡ, ꯑꯩꯈꯣꯏꯁꯨ ꯌꯥꯎꯍꯧꯔꯒꯦ꯫ ꯏꯆꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯥꯡꯊꯥꯔꯣ, ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ, ꯋꯥꯗꯅꯕ꯫ ꯌꯥꯏꯌꯦ ꯏꯕꯨꯡ, ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯀꯝꯗꯧꯒꯦ? ꯅꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯌꯨꯝ ꯍꯣꯡꯉꯛꯑꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ꯫ ꯆꯥꯕ ꯊꯛꯄꯅꯒ ꯍꯥꯎꯔꯤꯕ, ꯏꯃꯥꯟꯗꯧꯁꯨ ꯍꯩꯗꯤ ꯍꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ꯫ ꯏꯃꯥꯟꯗꯧꯗꯤ ꯊꯣꯡꯗꯕ ꯀꯨꯏꯔꯝꯃꯅꯤꯗ꯫ ꯑꯩꯈꯣꯏ ꯏꯆꯦ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯣ ꯍꯥꯏꯗꯅꯕ ꯈꯨꯖꯤꯟꯅ ꯍꯥꯏꯐꯦꯠ ꯁꯤꯛꯑꯦ, ꯑꯗꯨꯒ ꯋꯥ ꯃꯔꯛ ꯊꯠꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ ꯃꯤꯇꯤꯛ ꯃꯤꯔꯧꯁꯤꯡ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕ ꯂꯨꯋꯥꯡ ꯁꯅꯥꯅꯤ ꯑꯗꯨꯃꯛ ꯈꯪꯂꯦ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯣ꯫ ꯑꯌꯣ, ꯍꯥꯏ, ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯀꯛꯆꯦꯡ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯅꯨꯡꯉꯣꯟꯕꯤꯅ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯦ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯍꯩ, ꯃꯥꯗꯤ ꯖꯒꯣꯏ ꯁꯥꯕꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯏꯕꯨꯡ꯫ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦꯁꯨ ꯍꯥꯏꯕꯅꯤ꯫ ꯌꯥꯏꯅꯦ, ꯀꯔꯤꯒꯤ ꯌꯥꯗꯅꯤ?
ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯊꯧꯔꯝ ꯀꯌꯥ ꯃꯔꯤ ꯌꯧꯔꯛꯑꯅꯤ, ꯃꯗꯨꯗ ꯍꯦꯛ ꯁꯥꯗꯣꯛꯑꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯕꯨꯅꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯤ, ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯅꯣꯏꯅ ꯈꯪꯉꯝꯃꯅꯤ꯫ ꯏꯆꯦꯒꯤꯅ ꯅꯨꯡꯉꯣꯟꯕꯤ, ꯑꯩꯒꯤꯅ ꯇꯝꯐꯥ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ, ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯂꯨꯋꯥꯡꯁꯅ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯅꯨꯡꯒꯤ ꯆꯥꯛꯊꯣꯡꯕꯤ ꯄꯨꯖꯥꯔꯤ ꯈꯔ ꯀꯧꯔꯒꯅꯤ, ꯃꯗꯨꯗ ꯌꯥꯎꯕ ꯌꯥꯒꯅꯤ, ꯂꯥꯛꯇꯕ ꯌꯥꯔꯣꯏ, ꯂꯥꯛꯅꯅꯕ ꯁꯦꯝ ꯁꯥꯔꯣ, ꯃꯊꯪꯒꯤ ꯆꯌꯣꯜꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯤ, ꯀꯅꯥꯗ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯈꯪꯂꯦ, ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯋꯥ ꯑꯃꯇꯪ ꯍꯪꯖꯈꯤꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯑꯩꯒꯤ ꯋꯥ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩ ꯁꯥꯎꯒꯦ ꯇꯧꯏ, ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯅꯨꯡꯉꯣꯟꯕꯤ, ꯏꯆꯜ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯀꯣꯅꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯍꯥꯏꯔꯤꯕꯁꯦ ꯀꯩꯁꯨ ꯋꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ, ꯃꯗꯨꯗ ꯂꯩꯔꯕꯅ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯑꯗꯨꯒꯅꯦ, ꯊꯥꯕꯨꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯐꯥꯕꯒ 8 ꯁꯦꯟꯖꯥ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯅ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯃꯃꯨꯛ ꯂꯥꯛꯑꯔꯣꯏꯀꯣ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ, ꯅꯨꯄꯤ ꯃꯈꯣꯏꯁꯨ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯇꯝꯂꯔꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯄꯥꯈꯠꯆꯔꯤ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟ ꯃꯄꯜꯅ ꯋꯥ ꯂꯣꯠꯄꯒꯤ ꯅꯤꯡꯉꯣꯜꯅ꯫ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯗꯨ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯕꯨ ꯂꯣꯠꯂꯤꯕꯗꯨꯕꯣ? ꯅꯤꯡꯉꯣꯟꯕꯤꯅ ꯏꯃꯥꯟꯗꯧ ꯏꯄꯜ ꯍꯣꯏꯅ ꯍꯥꯏꯕꯗ, ꯏꯃꯥ, ꯃꯖꯥ ꯏꯕꯨꯡꯉꯣꯗꯣ ꯇꯔꯨ ꯇꯅꯥꯟꯕ ꯑꯃꯗꯤ ꯃꯤ ꯃꯁꯛꯀ ꯈꯪꯗꯅ ꯊꯣꯡꯕ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯦ ꯍꯥꯏ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯄꯥꯛꯀꯤ ꯑꯉꯝ ꯑꯊꯧꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯕ ꯀꯧꯕꯅꯤꯅ ꯆꯠꯇꯅ ꯇꯣꯛꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯅꯤꯗꯣ꯫ ꯅꯄꯜꯒ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯈꯟꯅꯔꯁꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯆꯥꯟꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯊꯣꯛꯄ ꯅꯠꯇꯦ꯫ ꯏꯆꯦꯅ ꯊꯣꯡ ꯊꯥꯛꯄ ꯐꯖꯅ ꯍꯩꯕꯅ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯀꯣꯅꯨꯡꯗ ꯂꯩꯅꯅꯕ ꯍꯥꯏꯔꯝꯕ ꯃꯥꯜꯂꯤ꯫ ꯆꯨꯝꯃꯤ, ꯑꯗꯨꯕꯨꯅꯦ, ꯈꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯣ, ꯏꯄꯟ ꯈꯣꯒꯦꯟꯒ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯁꯤꯗꯣ꯫ ꯃꯗꯨꯅ ꯆꯨꯝꯒꯅꯤ, ꯍꯌꯦꯡ ꯆꯠꯇꯨꯅꯅꯦ ꯃꯍꯪꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯤꯡꯂꯦꯟ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯅꯔꯝꯃꯤ꯫ ꯈꯣꯒꯦꯟꯒ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯏ꯫ ꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯂꯨꯕ ꯑꯗꯨꯒꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯅ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯕꯅꯤ꯫ ꯑꯍꯜꯊꯪꯗ ꯑꯣꯏꯗꯕ ꯉꯥꯡꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟꯁꯨ ꯑꯁꯦꯡꯕꯗꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯤꯜꯂꯒꯦ, ꯃꯗꯨꯒꯤꯗꯤ ꯂꯥꯛꯅꯅꯕ ꯍꯥꯏꯔꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏꯗꯣ꯫ ꯑꯩꯅ ꯑꯣꯏꯗꯕ ꯈꯖꯤꯛ ꯉꯥꯡꯈꯤ, ꯃꯗꯨꯗꯤ ꯅꯣꯡꯃ ꯑꯩꯅ ꯀꯣꯅꯨꯡ ꯀꯥꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯄꯨꯖꯥꯔꯤ ꯃꯌꯥꯝ ꯑꯃ ꯀꯧꯊꯣꯛꯂꯒ ꯃꯊꯦꯜ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯒꯤꯔ ꯀꯔꯤꯅꯣꯃ ꯆꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯏꯆꯥ ꯅꯨꯡꯉꯣꯟꯕꯤꯅ ꯊꯣꯡ ꯊꯥꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯒ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯊꯣꯡ ꯊꯥꯛꯄ ꯄꯪꯆꯥ ꯆꯥꯗꯕꯒꯤ ꯃꯑꯣꯡꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯊꯣꯡꯕ ꯄꯤꯖꯩ ꯍꯥꯏꯅ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯧꯈꯤꯒꯗ꯭ꯔꯥ, ꯃꯗꯨ ꯈꯟꯗꯨꯅ ꯏꯄꯜꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯅꯃꯥꯟꯗꯧꯅ ꯊꯣꯡꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤꯕꯅꯤ꯫ ꯄꯪꯗꯦꯗ ꯅꯤꯡꯊꯧ ꯃꯆꯥꯁꯦ, ꯃꯄꯥꯁꯤꯗꯒꯤ ꯇꯥꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯄꯜꯒ ꯂꯣꯏꯅꯅ ꯏꯆꯥ ꯅꯨꯡꯉꯣꯟꯕꯤꯒ ꯀꯣꯅꯨꯡ ꯀꯥꯔꯒꯦ꯫ ꯑꯗꯨꯅ ꯐꯔꯅꯤ ꯗꯥꯗꯥ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕꯁꯨ ꯅꯠꯇꯦ꯫ ꯑꯋꯥꯐꯝꯗ ꯇꯥꯕ ꯑꯗꯨꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯅꯤ ꯉꯝꯖꯔꯣꯏꯗꯣ꯫ ꯆꯥꯡꯗꯝꯅꯕ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯑꯗꯨꯗ ꯌꯥꯎꯍꯜꯂꯁꯤ꯫ ꯈꯜꯂꯛꯑꯦ ꯃꯔꯥꯏꯕꯛ ꯇꯥꯔꯦ, ꯈꯜꯂꯛꯇ꯭ꯔꯦ ꯃꯔꯥꯏꯕꯛ ꯇꯥꯔꯦ꯫ ꯐꯝꯅꯥꯏꯕ ꯈꯣꯒꯦꯟꯅ ꯑꯗꯨꯕꯨꯅꯦ ꯆꯤꯡꯂꯦꯟ, ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯗꯒꯤꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕꯒꯤ ꯈꯨꯗꯣꯡ ꯆꯥꯕꯅꯗꯤ ꯌꯥꯝꯅ ꯍꯦꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯜꯂꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯃꯔꯧ ꯆꯥꯎꯕ ꯅꯤꯡꯊꯧꯅꯤ, ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯣꯟꯕꯤ ꯀꯣꯅꯨꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯝꯐꯥꯅ, ꯏꯆꯦ, ꯐꯤꯖꯣꯜꯗꯣ ꯀꯣꯅꯨꯡ ꯆꯠꯇꯣꯏꯅꯤꯅ ꯃꯑꯣꯡ ꯇꯥꯕ ꯑꯃ ꯁꯦꯠꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯠꯅ ꯏꯟꯅꯅꯕ ꯃꯆꯨ ꯊꯣꯛꯄ ꯐꯖꯕ ꯐꯅꯦꯛ ꯐꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯌꯥꯅꯤꯗ, ꯏꯆꯦꯒꯤ ꯆꯠꯊꯣꯛꯄꯗ ꯁꯦꯠꯄ ꯁꯦꯠꯅ ꯏꯟꯅꯅꯕꯁꯦ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯀꯔꯤꯕꯨ ꯍꯦꯟꯅ ꯅꯥꯍꯜꯂꯨꯒꯗꯧꯔꯤꯕꯅꯣ?
ꯐꯤꯖꯣꯜ ꯆꯥꯡꯗꯝꯅꯕ ꯆꯠꯄꯁꯨ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯆꯥꯛꯈꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯍꯩꯕ ꯇꯥꯟꯅꯕ ꯆꯠꯄꯅꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤꯅ ꯈꯔꯗꯤ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯒꯤꯗꯤꯅꯦ ꯏꯄꯜꯒ ꯆꯠꯇꯧꯔꯤꯕꯁꯤꯗꯤ ꯏꯄꯟꯅ ꯃꯥꯏꯅ ꯂꯣꯏꯅ ꯇꯥꯛꯆꯅꯤ ꯅꯪꯒꯤ ꯎꯇꯤ ꯆꯒꯦꯝ ꯄꯣꯝꯕ ꯑꯍꯩꯕꯁꯤꯡꯗꯣ ꯐꯖꯅ ꯊꯣꯡꯇꯣꯛꯑꯝꯃꯣ ꯐꯖꯅꯕꯨꯗꯤ ꯇꯧꯔꯝꯒꯦ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯏꯃꯥ ꯀꯣꯅꯨꯡ ꯀꯥꯕꯒꯤ ꯋꯥꯔꯤ ꯇꯧꯔꯝꯃꯤꯕꯅꯤ ꯁꯦꯁꯦ ꯍꯌꯦꯡ ꯀꯣꯅꯨꯡ ꯀꯥꯕꯗ ꯁꯦꯠꯅ ꯆꯥꯅꯅꯕ ꯏꯃꯥꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯁꯦꯠꯂꯛꯄ ꯏꯜꯂꯛꯄ ꯐꯤ ꯐꯅꯦꯛꯅꯤ ꯃꯇꯨ ꯇꯦꯛꯇ꯭ꯔꯤꯕꯅꯤ ꯅꯈꯣꯏꯒꯤ ꯐꯖꯕ ꯐꯤꯖꯣꯜꯗꯤ ꯊꯣꯟꯕ ꯉꯝꯗꯦ ꯏꯃꯥ ꯍꯣꯏꯅꯅꯦ ꯃꯁꯤ ꯁꯦꯠꯂꯒꯅꯦ ꯆꯠꯂꯨꯔꯣꯏ ꯆꯥꯁꯤꯗꯤ ꯍꯣꯏ ꯃꯥ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯀꯗꯕꯅꯤꯅꯦ ꯏꯆꯦ ꯄꯣꯊꯥꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯃꯄꯜ ꯈꯣꯒꯦꯜ ꯑꯃꯗꯤ ꯅꯨꯡꯉꯣꯟꯕꯤ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯦꯗꯣ ꯅꯨꯡꯉꯣꯟꯕꯤ ꯃꯕꯨꯛꯅꯤꯡ ꯇꯌꯥꯡ ꯇꯁꯣꯏ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯑꯄꯤꯛꯄ ꯈꯨꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯇꯝꯂꯛꯄꯒꯤ ꯑꯣꯏꯔꯤ ꯃꯥꯜꯂꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ ꯅꯨꯡꯉꯣꯟꯕꯤ ꯏꯆꯥꯁꯤꯗꯤ ꯄꯥꯈꯠꯄ ꯌꯥꯗꯦ ꯊꯧꯒꯜꯂꯣꯟ ꯐꯖꯅ ꯉꯥꯛꯅ ꯆꯠꯂꯨ ꯀꯣꯅꯨꯡꯗꯗꯤ ꯅꯤꯡꯊꯧ ꯎꯕꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯦꯡꯅꯕꯗ ꯊꯧꯒꯜꯂꯣꯟ ꯎꯠꯄ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯄꯜ ꯀꯥꯎꯖꯔꯣꯏ ꯑꯗꯣ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯏꯄꯜ ꯌꯧꯈꯤꯔꯣꯏꯗꯕ꯭ꯔꯥ ꯌꯧꯔꯅꯤ ꯃꯥꯡꯗ ꯎꯔꯤꯕ ꯒꯣꯂꯥꯏ ꯁꯤꯃꯇꯪ ꯊꯦꯛꯂꯒ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯎꯔꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯌꯧꯔꯦ ꯑꯍꯥꯟꯕ ꯎꯖꯕꯅꯤ ꯃꯄꯨꯟꯁꯤꯒꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯁꯤꯜꯂꯝꯂꯤꯕ ꯊꯧꯔꯝ ꯆꯥꯡꯗꯝꯅꯕ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯝꯃꯤ ꯀꯣꯅꯨꯡꯒꯤ ꯄꯥꯛꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯥꯡꯗꯝꯅꯔꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡ ꯑꯃꯠꯇ ꯋꯥꯠꯇꯅ ꯊꯝꯂꯝꯃꯤ ꯏꯄꯜ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯏꯄꯜ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝꯁꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ ꯃꯁꯤꯗꯤꯅꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯤꯌꯥꯝꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯁꯨꯝ ꯂꯩꯕꯅ ꯈꯪꯗꯕꯒꯤꯅꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯊꯧꯔꯥꯡꯖꯔꯨꯔꯣ ꯊꯧꯔꯝ ꯍꯧꯕꯒꯤ ꯄꯨꯡꯐꯝ ꯌꯧꯔꯛꯂꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯍꯨꯜꯗꯤ ꯀꯟꯅ ꯆꯣꯡꯂꯤ ꯉꯁꯥꯏ ꯃꯈꯩ ꯄꯥꯈꯠꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯃꯔꯝꯗꯤ ꯂꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯍꯩꯔꯕ ꯊꯣꯡ ꯊꯥꯛꯄꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯅꯨꯡꯉꯣꯟꯕꯤ ꯃꯉꯣꯟꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯌꯥꯅ ꯆꯥꯡꯗꯝꯅꯔꯣꯏ ꯑꯣꯏꯅ ꯌꯥꯎꯔꯤ ꯂꯨꯋꯥꯡ ꯁꯅꯥꯅ ꯈꯣꯏꯃꯣ ꯏꯄꯜ ꯈꯣꯒꯦꯟꯗꯨꯕꯨ ꯂꯥꯛꯇ꯭ꯔꯕ ꯖꯥꯠꯂꯥ ꯂꯥꯛꯂꯝꯒꯅꯤꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯤ ꯌꯥꯝꯃꯟꯕꯁꯤꯗ ꯎꯗꯕ ꯑꯣꯏꯔꯝꯒꯅꯤ ꯅꯅꯥꯏ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕꯅꯤ ꯏꯄꯟ ꯈꯣꯒꯦꯟꯗꯨꯕꯨ ꯃꯇꯣꯝꯇ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯣꯏꯃꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯅꯨꯡꯉꯣꯟꯕꯤꯕꯨ ꯈꯟꯖꯩ ꯍꯥꯏꯕ ꯑꯗꯨꯅ ꯅꯥꯀꯣꯏꯅꯅ ꯄꯥꯎꯗꯝꯂꯛꯂꯤꯕꯅꯤ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯁꯨ ꯚꯥꯞ ꯇꯥꯔꯦ ꯈꯣꯏꯃꯨ ꯃꯥꯒꯤ ꯋꯥꯍꯩꯗ ꯈꯧꯗꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯡꯗꯝꯅꯕꯒꯤ ꯄꯨꯡꯐꯝ ꯑꯁꯦ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅꯔꯤꯉꯩꯗ ꯏꯄꯜ ꯍꯣꯏꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯌꯦꯡꯕꯤꯌꯨꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯅꯥꯅ ꯈꯧꯔꯥꯡꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯉꯤ ꯏꯈꯧ ꯂꯥꯡꯕ ꯄꯣꯛꯍꯜꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨꯅꯤ ꯂꯨꯋꯥꯡ ꯁꯅꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯇꯥꯟꯅꯔꯛꯂꯤ ꯃꯣꯡ ꯍꯥꯗꯦ ꯏꯇꯞ ꯇꯞꯆꯩ ꯃꯄꯜꯒꯤ ꯇꯨꯡ ꯑꯣꯏꯔꯞꯇꯒꯤ ꯌꯦꯡꯂꯛꯏ ꯁꯖꯤ ꯃꯤꯇꯥꯕꯨ ꯉꯝꯖꯕꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯇꯊꯛ ꯅꯨꯄꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯥꯡꯒꯤ ꯁꯥꯏꯅꯣꯟ ꯂꯝꯍꯦꯟꯕꯤꯅ ꯖ꯭ꯋꯥꯏ ꯇꯥꯔꯤꯕ ꯅꯤꯡꯗꯨ ꯌꯩꯅ ꯁꯥꯡꯂꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯁꯝꯂꯥꯡ ꯊꯝꯕꯧ ꯄꯥꯝꯕꯣꯝꯕꯨ ꯉꯝꯖꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯂꯩꯇꯦꯡꯂꯤ ꯈꯨꯠꯀꯤ ꯈꯨꯖꯤ ꯄꯨꯝꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯥꯒꯤ ꯃꯥꯡꯒꯣꯜꯒ ꯂꯣꯏꯅꯗꯨꯅ ꯅꯨꯄꯤ ꯃꯥꯅ ꯁꯦꯠꯂꯛꯂꯤꯕ ꯊꯝꯕꯥꯜ ꯂꯩꯅꯥ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯪꯕꯥꯅꯔꯕ ꯑꯄꯥꯕ ꯏꯅꯐꯤ ꯃꯆꯥ ꯅꯨꯄꯤ ꯃꯥꯒꯤ ꯐꯖꯕꯒꯤ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝ ꯇꯧꯔꯤ ꯅꯤꯡꯊꯤꯖꯩꯗ ꯑꯣꯟꯊꯣꯛꯅ ꯂꯨꯋꯥꯡ ꯁꯅꯥ ꯆꯣꯏꯔꯣꯜꯒꯨꯝꯅ ꯍꯥꯏꯗꯣꯛꯈꯤ ꯄꯨꯛꯅꯤꯡꯗ ꯂꯣꯠꯄ ꯉꯝꯍꯧꯗ ꯆꯤꯟꯊꯣꯡꯅ ꯐꯖꯩ ꯅꯤꯡꯊꯤꯕꯤ ꯃꯤꯡꯒꯧꯅꯤꯡꯉꯤ ꯀꯔꯤꯕꯨꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯝ ꯆꯟꯕꯤꯔꯦ ꯍꯥꯏꯕ꯭ꯔꯣ ꯇꯟꯖꯥ ꯑꯁꯤꯗ ꯐꯔꯛ ꯇꯥꯅ ꯑꯔꯨꯝ ꯍꯧꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯩꯁꯨ ꯇꯧꯗꯦ ꯀꯗꯥꯏꯗꯒꯤ ꯅꯤꯡꯊꯝ ꯆꯟꯗꯣꯏꯅꯣ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯏꯄꯜ ꯈꯣꯏꯁꯦ ꯅꯤꯡꯊꯤꯖꯅ ꯇꯔꯥꯝꯅ ꯑꯣꯛꯑꯣ ꯍꯥꯏꯕꯅꯤ ꯏꯍꯦ ꯅꯅꯥꯏ ꯑꯩꯅ ꯅꯥ ꯁꯤꯡꯕ ꯑꯣꯏꯅ ꯊꯣꯛꯂꯤꯗꯣ ꯏꯄꯜ ꯂꯦꯡꯁꯤꯟꯕꯤꯔꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯅꯦꯝꯖꯔꯤ ꯏꯄꯜꯅ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕ ꯑꯗꯨꯒꯤ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯔꯥꯟ ꯑꯍꯣꯏ ꯀꯌꯥꯕꯨ ꯉꯥꯛꯄꯤ ꯍꯩꯕ ꯉꯝꯕꯅ ꯉꯥꯛꯄꯤꯒꯅꯤ ꯈꯟꯖꯩꯗꯣ ꯏꯄꯜ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨꯗ ꯑꯩꯅ ꯀꯔꯤꯁꯨ ꯈꯟꯖꯗꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯡꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯕꯣꯛ ꯌꯥꯎꯅ ꯆꯤꯡꯗꯝꯒꯅꯤ
mahau leina thongba thakpaduni pamjaba. Nungonbina Mazai bungo gi thajaba manghanjaroi. Ipal nungaire ichana harau khudong chaba sibu pibiba. Ipal gi nungonbi chango namai pakcharo uko leibak ningthau amadi ningthau magi apokpi yauna nangi mathel singdo mahau yengani. Nangna haija thingjaba wakhal khangjaba khudingmak sizinaduna pangthok jaruroko. Ipal gi maichop hanjaroi ipal. Asi hairamlaga thaugalon ama ulamlaga nupi mahak changki. Changdamna roisingna lairiba mafam aduda thaurang pumba loirabada changdamnaba adu haukhre. Luwang sana mahaksu kupna yengsili. Thong thakliba mayam aduda leibak ningthausu adu mangai. Chap manaba machal piduna thonghanbani. Aduba magi haizaba khuthongna thongbana mahau diloina tongalibani. Thongba thakba loiraduna magi mathel sing adu amamamta oina mahau tangli. Luwang sana mahaksu yauri. Mathang sum charakpada thengnaki mapan khogen hoide ihan hana charakiba saring thongba adugi mahau adu khetnaba leite khangde nupi mana thongba oigani. Changdamnaba adugi athoi ahen haidokpa adu khaurang na ngainaribani. Mayamdugi marakta luwang sana mahaksu amani khaurang na ngairi nupi magi minglen yaurakpra haina. Nupa aduna athoi ahen tanaba asigi mayamna khaurang na ngainariba makok mathang lauthokpagi pungpham adu yaurakle. Changdamnaroi ani khaktama khanjari. Ahanbadana Sabal khungi senthoi amadi ani shubana Palen patki nungonbi. Nungonbina Ipal aigi imingsu lauthokpada yaurei. Nungaire kayada nungairaba. Nupi mana harauba uraga lona nupi magi mataubu yengliba majai bungo luwang sana machin khajik chingkhatana nokphet taujai. Nupi magi magun khangbana masidabu thoknanaba changdamnaba adubu yauhallibani. Machindasu kana tahanda tumina sole. Phanglani nungsibi maido. Numit khudingi yenglani pena. Inakta nakna layo. Inakta laisa tamlo. Lengdana inakta lainam yelo. Ai khaktagi oina. Namhaningde lamlanba kanana lainam. Lamlanba kanana shu phaurakani aigumna. Makhoisu nangbu nungsiba. Oihalloi kanagi. Aigi tamak tharakpani mapu mana. Piklingaidagi nakna magun khangna loinarakpa khoimunadi majai bungo magi matau ubada nokfet nokmi tawduna hairai. Nungaire majai bungo hayingdagidi mathel ahau bayamna chaba phangani. Kanamtagi mathel thonghaloi. Ai khaki thonghangani. Asa sagalunu. Kainuni haisibo majai bungo khaktagi oina thonghandoiba. Adudi ahau bachani khaluribasidi phangaroine. Pukchelda kitangdi chawthokpiyuda. Ahau badi aisu chaningida. Oiningba ai khaktagi oini. Mapalna cheksin wahai kaya sinarami nungonbi mahakso. Mabukning changna tarami. Nungonbi ko nungda leihokhi. Mabukning adudi khajik nungsijay. Adubu mahak phathajay. Asumna numitu mahaukre mathangi ayuki matamni. Mahai langnari ayuki chaklen sinnanaba. Ahal nupi ama laklaga nungonbi mangonda hairai. Nungonbiya, nang disida chak thongba yaugadaba nate. Chakoma somda chango adugane iningthau amadi. Iningthaugi apokpi. Majai bungona su chagadaba. Tara chaklen mathel langluru. Senthoiga loinana. Madi thabokpo hauhorabani. Hoine. Senthoi amadi. Nungonbi punna chak thongminari magi haisaba tongalabanina. Magi haisaba tauba haurakli aduga. Hanadagi leiramba nupi kharasu leiri mana masing semnanaba oina leibani. Senthoina. Nangi maongi khuthongdo hauraroi. Sumaina tauradi mahawatpani. Aidi adumaina thongbodo hainade. Nungonbina. Aikoi imanadi sumaina thongo haiduna takpiraido. Aduna thongjabani. Noi mado khara haiba watpagi oirini. Adumaina tawbududi sa phawba chaningaroi. Machuduga ithi hekthi khai. Nang haitragana ai thongge. Insang oina semo onangsu. Mahaugidi machu phajadrabasu hauradi adum mina chaningbani. Yani ichesu ichegi haijaba maungda adum thongbiyo.
ꯁꯦꯟꯊꯣꯏ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯅꯨꯄꯤꯅꯤ. ꯅꯨꯡꯉꯣꯟꯕꯤ ꯃꯥꯒꯤ ꯋꯥꯇꯥꯗꯨꯗ ꯁꯦꯟꯊꯣꯏ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ. ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯤꯈꯩ ꯇꯤꯟꯅꯕ ꯌꯥꯕ ꯃꯤꯅꯤ ꯁꯦꯟꯊꯣꯏ. ꯃꯥꯅ ꯅꯨꯡꯉꯣꯟꯕꯤꯕꯨ ꯁꯤꯖꯤꯟꯅꯒꯦ ꯈꯟꯕꯅꯤꯅ, ꯑꯗꯨꯕꯨ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ ꯁꯦꯟꯊꯣꯏ. ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯁꯨ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡ ꯊꯥꯛꯂꯤ, ꯑꯗꯨꯒ ꯁꯦꯟꯊꯣꯏ ꯃꯥꯁꯨ ꯊꯣꯡ ꯊꯥꯛꯂꯤ. ꯅꯨꯡꯉꯣꯟꯕꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯩꯅ ꯄꯩꯅ ꯌꯦꯡꯏ. ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕ ꯁꯦꯟꯊꯣꯏꯒꯤ ꯃꯑꯣꯡ ꯅꯨꯡꯉꯣꯟꯕꯤ ꯃꯥꯁꯨ ꯈꯪꯂꯕꯅꯤ. ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕꯗ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯊꯣꯔꯛꯏ. ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯁꯨ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯆꯥ ꯀꯌꯥ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯛꯂꯤ. ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯇꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ. ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯀꯌꯥꯁꯨ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯀꯣꯝ ꯃꯆꯥ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯊꯝꯂꯤ. ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯧꯔꯤꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯂꯩꯔꯥꯡ ꯀꯌꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯌꯦꯡꯂꯤ. ꯄꯤꯛꯅ ꯏꯔꯥꯡ ꯄꯨꯕꯤ ꯂꯩꯉꯥꯛꯇ ꯁꯥꯠꯂꯤ ꯀꯣꯅꯨꯡ ꯑꯁꯤꯗꯤ, ꯑꯗꯨꯕꯨ ꯐꯖꯩꯗ, ꯅꯤꯡꯊꯤꯖꯩ. ꯂꯩꯔꯥꯡ ꯅꯈꯣꯏꯒꯤ ꯃꯆꯨ ꯀꯌꯥꯅ ꯏꯁꯤꯡꯗ ꯃꯃꯤ ꯇꯥꯕꯒꯤ ꯐꯖꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩ. ꯉꯥ ꯃꯆꯥ, ꯅꯈꯣꯏꯁꯨ ꯆꯥꯎꯕ ꯀꯥꯡꯗꯣꯡ ꯐꯥꯔꯣ. ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯄꯤꯛꯄꯤ. ꯏꯁꯤꯡ ꯑꯗꯨꯗ ꯉꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯏꯁꯤꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯛꯈꯤ. ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯂꯨꯏ. ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯀꯤꯅ ꯆꯠꯆꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯉꯥꯏꯖꯥꯎꯗꯣ. ꯍꯥꯏꯐꯦꯠ ꯄꯥꯈꯠꯆꯩ, ꯑꯗꯨꯒ ꯀꯧꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯆꯩ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯄꯥꯈꯠꯄꯗꯤ? ꯉꯁꯤꯗ ꯊꯦꯡꯅꯕꯁꯨ ꯅꯠꯇꯦ. ꯏꯁꯤꯡ ꯑꯗꯨꯗ ꯅꯀꯣꯛ ꯑꯗꯨ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ? ꯉꯥ ꯃꯆꯥꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ. ꯀꯣꯅꯨꯡꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤ. ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯕꯅꯤ. ꯃꯥꯏꯀꯩꯁꯤꯡ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯠꯇꯨꯅ ꯌꯦꯡꯍꯟꯒꯦ. ꯉꯁꯤꯒꯤꯗꯤ ꯑꯋꯥꯡ ꯄꯥꯡꯕ ꯂꯝꯕꯤꯁꯦ ꯁꯤ ꯑꯣꯏꯅ ꯌꯦꯡꯍꯟꯒꯦ ꯂꯥꯛꯑꯣ. ꯌꯥꯝꯅ ꯁꯥꯡꯕ꯭ꯔꯣ? ꯃꯖꯥ ꯏꯕꯨꯡꯉꯣ, ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯊꯦꯡꯂꯕꯗꯤ? ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯄꯅꯣ? ꯊꯦꯡꯂꯕꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗꯗꯤ ꯑꯍꯤꯡ ꯐꯥꯎꯕ ꯃꯤ ꯇꯨꯝꯅꯗꯕꯅꯤ. ꯀꯤꯔꯨꯅꯨ, ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ, ꯂꯥꯛꯑꯣ. ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯕꯨ ꯊꯥꯖꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯠꯃꯤꯟꯅꯈꯤ. ꯌꯦꯡꯍꯟꯈꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯈꯨꯠꯍꯩꯕ ꯀꯌꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕ ꯐꯨꯔꯥ ꯀꯌꯥ ꯑꯃꯗꯤ ꯂꯩꯀꯣꯜ ꯀꯌꯥ. ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯅ ꯄꯤꯛꯇꯛꯅ ꯐꯨꯔꯥ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝ. ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯂꯨꯋꯥꯡ ꯁꯅꯥ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯤꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤꯗꯣ. ꯅꯨꯄꯤ ꯃꯥꯁꯨ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯤꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯤꯇꯝ ꯑꯣꯏꯔꯕꯅꯣ? ꯏꯃꯥ, ꯑꯩꯒꯤ ꯏꯃꯥ, ꯃꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯕꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯏꯃꯥꯅꯤ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯋꯥꯔꯧꯕꯤꯒꯅꯨ. ꯑꯩ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ. ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ. ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ. ꯉꯁꯤꯅ ꯅꯪꯒ ꯆꯠꯂꯤ. ꯈꯣꯏꯃꯨꯁꯨ ꯃꯌꯨꯝ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ. ꯃꯥꯁꯨ ꯍꯦꯛ ꯌꯥꯎꯖꯕꯅꯤ. ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯖꯕꯅꯤ. ꯃꯍꯥꯔꯥꯅꯤ ꯏꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯃꯆꯥ ꯏꯕꯨꯡꯉꯣ? ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛ ꯆꯍꯤ 14 ꯁꯨꯔꯛꯄꯗ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯤꯡꯁꯤꯡꯕꯗꯤ ꯏꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯈꯛꯇꯃꯛꯇꯗ ꯈꯪꯂꯛꯏ. ꯏꯃꯥꯒꯤ ꯑꯋꯥꯠꯄꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯗꯦ. ꯏꯄꯥ ꯅꯤꯡꯊꯧꯁꯨ. ꯏꯃꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯌꯨꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯔꯛꯄ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯤ. ꯃꯆꯥ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯥꯏꯔꯤ. ꯂꯨꯋꯥꯡ ꯁꯅꯥ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯁꯤꯟꯊꯔꯤꯗꯣ, ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔꯤ ꯅꯨꯡꯉꯥꯏꯇꯕꯗꯣ. ꯂꯨꯋꯥꯡ ꯁꯅꯥ ꯃꯉꯛ ꯈꯖꯤꯛ ꯅꯣꯟꯊꯗꯨꯅ ꯂꯩꯕꯥꯛ ꯊꯛꯇ ꯐꯝꯈꯤ. ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ. ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯛꯏ. ꯀꯞꯀꯅꯨ, ꯇꯣꯛꯂꯨ, ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ. ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯇꯅꯧꯔꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯨꯏ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯋꯥꯍꯪ ꯍꯪꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯖꯒꯦ. ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨꯗ. ꯅꯪꯅ ꯀꯔꯤꯒꯤ ꯂꯥꯟꯒꯗꯧꯔꯤꯕꯅꯣ? ꯂꯥꯟꯗꯦ. ꯂꯤꯊꯣꯛꯐꯝ ꯂꯩꯇꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯊꯣꯛꯄ ꯍꯥꯏꯗꯣꯛꯄꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯏꯌꯥꯡ ꯌꯥꯡꯂꯤ. ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯣ ꯄꯥꯝꯃꯨꯖꯩ. ꯍꯔꯥꯎꯕ ꯈꯛꯇꯃꯛ ꯁꯤꯟꯊꯅꯕ ꯊꯝꯕꯤꯌꯨ. ꯄꯤꯔꯥꯡꯒꯤ ꯃꯃꯜ ꯌꯥꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ. ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ. ꯅꯨꯄꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯃꯤꯠꯀ ꯃꯤꯠ ꯆꯥꯅꯩ. ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯅꯩ. ꯃꯤꯠꯌꯦꯡ ꯑꯅꯤ ꯑꯗꯨ ꯆꯣꯏꯊꯣꯛꯅꯗꯦ. ꯊꯥꯖꯔꯨꯗꯦ ꯅꯨꯄꯤ ꯃꯍꯥꯛꯅ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇꯁꯨ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤ ꯀꯌꯥ.
ꯈꯜꯂꯨꯕꯅꯤ ꯅꯨꯄꯤ ꯃꯥꯅꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯨꯡꯕꯗꯤ ꯂꯩꯔꯣꯏ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯔꯕꯁꯨ ꯑꯃꯗꯤ ꯑꯗꯨꯃꯛ ꯋꯥꯠꯂꯤ ꯇꯥꯟꯖꯥꯗꯨꯗ ꯑꯆꯤꯛꯄꯗꯨꯕꯨ ꯊꯨꯒꯥꯏꯔꯒꯦ ꯈꯟꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯃꯥꯂꯦ ꯈꯨꯔꯥꯛ ꯑꯃ ꯅꯨꯄꯥ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯂꯤꯕ ꯅꯨꯡꯉꯣꯟꯕꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯈꯨꯔꯥꯛꯅꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯐꯥꯎꯖꯈꯤ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯒꯤ ꯁꯥꯏꯌꯣꯟꯒꯨꯝꯅ ꯄꯥꯏꯔꯛꯇꯨꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯃꯃꯥ ꯃꯥꯒꯤ ꯊꯃꯣꯏꯅꯁꯨ ꯌꯥꯅꯤꯡꯂꯦ ꯍꯥꯏꯕꯒꯨꯝꯅ ꯐꯥꯎꯖꯈꯤ ꯂꯨꯋꯥꯡ ꯁꯅꯥ ꯃꯥꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯜꯂꯒꯦ ꯈꯟꯈꯤꯗꯣ ꯅꯨꯄꯤ ꯃꯥꯅ ꯈꯨꯔꯥꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯈꯤ ꯈꯨꯔꯥꯛ ꯐꯥꯎꯕꯅ ꯀꯞꯄ ꯇꯣꯛꯂꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯅꯨ ꯍꯥꯏꯅ ꯊꯦꯝꯂꯛꯂꯤ ꯅꯨꯄꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤꯗ ꯅꯨꯄꯥꯒꯤ ꯊꯃꯣꯏꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯨꯝꯍꯠꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯨꯔꯥꯛ ꯃꯥꯁꯨ ꯄꯥꯏꯈꯤ ꯀꯨꯔꯥꯛ ꯃꯥꯅ ꯄꯥꯏꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯟꯊꯣꯏ ꯃꯥꯁꯨ ꯃꯇꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯎꯔꯦ ꯅꯨꯡꯉꯣꯟꯕꯤ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯗꯨ ꯎꯕꯗ ꯈꯣꯏꯔꯥꯡꯂꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯆꯤꯡꯅꯅ ꯍꯥꯏꯔꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯅꯨꯡꯉꯣꯟꯕꯤ ꯍꯥꯏꯕ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗꯒ ꯅꯣꯛꯅ ꯅꯣꯛꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯏꯇꯥ ꯃꯈꯣꯏꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯑꯆꯤꯛꯄꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯅ ꯂꯣꯟꯅ ꯋꯥꯔꯤ ꯆꯤꯛꯊꯅꯕ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯅꯠꯇꯅ ꯀꯔꯤ ꯋꯥꯔꯤꯕꯨ ꯑꯣꯏꯒꯅꯤ ꯑꯆꯨꯝꯕꯅꯦ ꯏꯇꯥ ꯃꯥꯏꯊꯣꯡ ꯑꯅꯤꯁꯤꯕꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛꯅ ꯊꯜꯂꯤꯕꯁꯤ ꯑꯁ ꯌꯥꯝ ꯉꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯦꯟꯊꯣꯏꯅ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯈꯔ ꯂꯩꯔꯕꯗꯤ ꯀꯣꯅꯨꯡꯒꯁꯦ ꯃꯥꯒꯤ ꯑꯣꯏꯅꯅꯕ ꯁꯤꯜꯂꯛꯀꯅꯤ ꯂꯥꯏꯔꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯥꯅꯁꯨ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯒꯥꯏꯒꯦꯅ ꯁꯤꯡꯅꯕꯁꯨ ꯁꯥꯔꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯔꯛꯂꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯒ ꯅꯛꯁꯤꯟꯕ ꯐꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎꯖꯔꯨꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯄꯥꯇꯤ ꯈꯣꯝꯊꯤꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯃꯥꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣꯕꯨ ꯃꯨꯟꯅꯅꯕ ꯁꯤꯟꯕ ꯁꯥꯕ ꯃꯇꯤꯛ ꯅꯠꯇꯦ ꯑꯆꯨꯝꯕꯅꯤ ꯏꯇꯥ ꯃꯥꯅ ꯃꯨꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯥꯅꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯧ ꯑꯃ ꯁꯤꯜꯂꯒ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯒ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯟꯁꯤ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯁꯦꯟꯊꯣꯏꯒꯤ ꯃꯕꯨꯛꯅꯤꯡꯗ ꯁꯤꯡꯅꯈ꯭ꯔꯦ ꯅꯨꯡꯉꯣꯟꯕꯤꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯨꯡꯉꯣꯟꯕꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯦꯗꯣ ꯁꯦꯟꯊꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯡꯉꯣꯟꯕꯤ ꯃꯥꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯦꯟꯊꯣꯏꯒ ꯃꯥꯒ ꯀꯥ ꯊꯪꯅꯅ ꯂꯩꯕꯅꯤ ꯅꯨꯡꯉꯣꯟꯕꯤ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯁꯦꯟꯊꯣꯏ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡꯉꯣꯟꯕꯤ ꯅꯪꯗꯤ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯃꯌꯥꯝꯅ ꯊꯕꯛ ꯂꯣꯏꯅꯔꯒ ꯍꯜꯂꯛꯏꯁꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯦ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯉꯨꯕꯅꯤ ꯑꯩꯁꯨ ꯊꯕꯛ ꯌꯥꯎꯔꯨꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯂꯥꯛꯄꯁꯨ ꯃꯀꯨꯏꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯒ ꯌꯥꯔꯔꯣꯏꯌꯦ ꯅꯊꯧꯗ ꯅꯕꯨꯛꯅꯤꯡ ꯆꯪꯗꯦ ꯅꯪꯁꯦ ꯑꯗꯨꯅꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯆꯝꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯨꯔꯣ ꯅꯪꯗꯤ ꯃꯆꯨ ꯑꯊꯤꯕ ꯌꯥꯝꯅ ꯊꯣꯡꯕ ꯍꯩꯕꯗꯥꯏ ꯏꯅꯤꯡꯊꯧꯗꯣ ꯁꯥꯃꯨ ꯍꯛꯆꯥꯡ ꯈꯖꯤꯛ ꯉꯝꯗꯦ ꯑꯆꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯂꯝꯕꯅꯤ ꯈꯨꯗꯤꯡꯃꯛ ꯐꯅꯅꯕ ꯁꯤꯟꯖꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯅꯨꯡꯉꯣꯟꯕꯤ ꯁꯦꯟꯊꯣꯏ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯅꯨꯡꯉꯣꯟꯕꯤ ꯃꯥꯕꯨ ꯎꯔꯒ ꯅꯨꯡꯉꯣꯟꯕꯤ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯃꯊꯦꯜ ꯂꯥꯡꯂꯤ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯂꯤ ꯑꯗꯨꯒ ꯌꯦꯟꯗꯦꯝ ꯑꯃ ꯆꯝꯇꯛꯅ ꯊꯣꯡꯉꯤ ꯆꯥꯛꯃꯥꯏꯗ ꯍꯦꯟꯇꯥꯛ ꯑꯃꯁꯨ ꯉꯥꯜꯂꯝꯃꯤ ꯁꯦꯟꯊꯣꯏꯗꯤ ꯅꯨꯡꯉꯣꯟꯕꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯨꯡꯉꯣꯟꯕꯤꯅ ꯆꯥꯛꯂꯨꯛ ꯑꯗꯨ ꯁꯦꯝꯅꯅꯕ ꯊꯧꯔꯥꯡꯂꯤꯉꯩ ꯆꯝꯐꯨꯠ ꯑꯗꯨꯗ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯔ ꯁꯨꯝꯖꯤꯟꯈꯤ ꯅꯨꯡꯉꯣꯟꯕꯤ ꯃꯥꯗꯤ ꯎꯍꯧꯗꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯨꯋꯥꯡ ꯁꯅꯥꯒꯤ ꯃꯕꯣꯛꯈꯣꯏꯒꯤꯁꯨ ꯆꯥꯛ ꯄꯤꯖꯈ꯭ꯔꯦ ꯃꯍꯩ ꯆꯥꯕ ꯍꯧꯅꯈ꯭ꯔꯦ ꯏꯟꯖꯥꯡ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯆꯝꯐꯨꯠ ꯑꯗꯨ ꯑꯍꯥꯟꯕ ꯆꯥꯔꯨꯕꯗꯨꯗ ꯁꯤꯟꯕꯅ ꯆꯥꯕ ꯐꯥꯎꯕ ꯉꯝꯅꯗ꯭ꯔꯦ ꯇꯧꯒ꯭ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯤ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯆꯥꯛꯊꯣꯡꯕꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯧꯈꯠꯂꯦ ꯂꯨꯋꯥꯡ ꯁꯅꯥꯒꯤ ꯃꯕꯣꯛꯅ ꯍꯥꯏꯔꯛꯏ ꯁꯥꯎꯅ ꯊꯝꯕꯥꯜ ꯂꯩꯃꯅ ꯑꯆꯆꯥ ꯎꯁꯤꯠꯇꯕ ꯀꯅꯥꯅ ꯆꯥꯛꯂꯨꯛ ꯑꯁꯤ ꯂꯥꯡꯉꯤ ꯍꯥꯏꯌꯨ ꯑꯗꯨꯛ ꯐꯖꯅ ꯄꯥꯎꯃꯤꯟꯅꯈ꯭ꯔꯒ ꯎꯁꯤꯠꯇꯕꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯆꯥꯒꯗꯕ ꯑꯆꯝꯕ ꯆꯝꯐꯨꯠꯄꯨ
ꯍꯩꯒꯤ ꯃꯍꯤ ꯑꯣꯏꯅ ꯍꯥꯞꯂꯒ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯕ ꯆꯥꯛ ꯊꯣꯡꯕꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯨ꯫ ꯂꯨꯋꯥꯡ ꯁꯅꯥ ꯃꯥꯁꯨ ꯌꯥꯎꯔꯤ ꯀꯅꯥꯅꯣ ꯈꯪꯅꯤꯡꯅ ꯌꯦꯡꯂꯤ ꯅꯨꯄꯤ ꯃꯥꯗꯤ ꯂꯨꯛꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯣꯡꯍꯥꯗ ꯊꯣꯛꯂꯛꯏ ꯅꯨꯡꯉꯣꯟꯕꯤ꯫ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯨꯋꯥꯡ ꯁꯅꯥ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯑꯕꯣꯛꯁꯤ ꯅꯅꯥꯏ ꯑꯩꯅ ꯂꯥꯡꯖꯕ ꯆꯥꯛꯂꯨꯛꯅꯤ꯫ ꯉꯔꯥꯡ ꯈꯛꯇ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯤꯕ? ꯅꯅꯥꯏ ꯑꯩꯗꯤ ꯑꯗꯨꯃꯛ ꯆꯨꯝꯅ ꯊꯣꯡꯖꯩ꯫ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯞꯆꯗꯦ꯫ ꯆꯥꯛꯈꯨꯝꯗꯁꯨ ꯑꯁꯤꯟꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯍꯧꯗꯦ꯫ ꯅꯅꯥꯏ ꯑꯩꯅ ꯁꯣꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯂꯨꯋꯥꯡ ꯁꯅꯥꯅ ꯅꯇꯣꯝꯇꯅ ꯂꯥꯡꯕ꯭ꯔꯥ? ꯀꯅꯥ ꯂꯥꯡꯃꯤꯟꯅꯩ? ꯏꯟꯖꯥꯡ ꯁꯦꯝꯕꯗꯤ ꯑꯩꯅ ꯇꯧꯖꯗꯦ꯫ ꯊꯣꯡꯕ ꯈꯛꯇꯪ ꯑꯩꯅ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯍꯩꯒꯤ ꯃꯍꯩ ꯑꯃꯠꯇꯗꯤ ꯑꯩ ꯁꯤꯖꯤꯟꯅꯈꯤꯗꯦ꯫ ꯆꯤꯟꯊꯤꯕꯁꯨ ꯅꯠꯆꯗꯦ꯫ ꯅꯅꯥꯏ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯑꯕꯣꯛꯀꯤ ꯂꯨꯋꯥꯡ ꯁꯅꯥ ꯆꯠꯂꯣ꯫ ꯃꯄꯥꯟꯗ ꯆꯠꯂꯣ꯫ ꯆꯠꯂꯒ ꯌꯦꯡꯉꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯗꯟꯗꯤ ꯄꯤꯗꯅ ꯇꯣꯛꯂꯣꯏ꯫ ꯂꯨꯋꯥꯡ ꯁꯅꯥ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯒ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯦꯟꯊꯣꯏ ꯃꯥꯗꯤ ꯅꯨꯡꯉꯣꯟꯕꯤꯗ ꯉꯥꯡꯕ ꯇꯥꯔꯒ ꯍꯔꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟꯊꯣꯏꯅ ꯍꯦꯛ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯒꯤ ꯄꯣꯂꯥꯡꯗ ꯆꯝꯄ꯭ꯔꯥ ꯃꯁꯨꯡ ꯈꯥꯏꯗꯣꯛꯂꯕ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯅꯨꯡꯉꯣꯟꯕꯤ ꯃꯥꯗꯤ ꯈꯪꯗꯦ ꯃꯁꯤ ꯄꯨꯝꯕ ꯁꯦꯟꯊꯣꯏ ꯃꯥꯅ ꯁꯤꯟꯕ ꯊꯧꯔꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯡꯂꯨꯕ ꯁꯤꯜꯂꯨꯕ ꯃꯊꯦꯜ ꯑꯣꯏꯕꯅ ꯃꯔꯥꯜꯗꯤ ꯃꯥꯅ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯁꯦꯟꯊꯣꯏ ꯃꯁꯥ ꯑꯗꯨ ꯂꯤꯊꯣꯛꯅꯕ ꯈꯨꯝꯂꯛꯏ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ? ꯑꯩꯒꯤ ꯆꯥꯛꯊꯣꯡꯐꯝꯗꯒ ꯂꯪꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯁꯤꯗꯤ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯤ ꯑꯁꯦ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯃꯛꯀꯤ ꯆꯥꯛꯂꯨꯛꯇ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯕꯒꯤ꯫ ꯂꯨꯋꯥꯡ ꯁꯅꯥꯅ ꯃꯥꯡꯊꯥꯔꯣ ꯆꯠꯁꯤ꯫ ꯅꯨꯡꯉꯣꯟꯕꯤ ꯃꯉꯣꯟꯗꯅꯤ ꯍꯥꯏꯔꯛꯂꯤꯕ꯫ ꯂꯨꯋꯥꯡ ꯁꯅꯥ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯃꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕꯅꯤ꯫ ꯊꯝꯕꯥꯜ ꯂꯩꯃꯅ ꯅꯨꯄꯤ ꯃꯆꯥ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯃꯄꯥꯟ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯗꯟꯗꯤꯅꯤ ꯈꯪꯉꯕ? ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯁꯣꯏꯔꯕ ꯅꯪꯕꯨ ꯉꯥꯛꯄꯤꯔꯣꯏ ꯈꯪꯉꯨ꯫ ꯆꯩꯔꯥꯛ ꯐꯪꯂꯤꯅꯦ꯫ ꯄꯦꯠꯅ ꯆꯦꯡꯖꯪꯕꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅ ꯂꯩꯍꯧꯋꯤ ꯅꯨꯡꯉꯣꯟꯕꯤ꯫ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯂꯩꯍꯧꯋꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯂꯝꯌꯥꯏꯗ ꯃꯗꯣꯝ ꯇꯔꯛ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯁꯥꯏ ꯃꯈꯩ ꯂꯨꯛꯊꯔꯝꯕ ꯃꯉꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯃꯪꯂꯥꯟꯂꯥ? ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ? ꯅꯆꯥ ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯑꯄꯪꯕꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯏꯗꯣꯝ ꯊꯥꯗꯣꯛꯄꯤꯕꯅꯣ? ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯂꯦ꯫ ꯅꯗꯣꯝ ꯀꯔꯤꯒꯤ ꯊꯥꯗꯣꯛꯀꯅꯤ? ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯏꯁꯣꯔ ꯃꯥꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯁꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ꯫ ꯑꯍꯤꯡꯁꯦ ꯅꯪꯕꯨ ꯂꯣꯟꯅ ꯁꯪꯒꯦ꯫ ꯐꯣꯡꯅ ꯅꯪꯕꯨ ꯁꯪꯂꯕꯗꯤ ꯑꯎꯕ ꯀꯌꯥꯅ ꯅꯪꯒꯤ ꯈꯨꯔꯧ ꯄꯤꯔꯛꯀꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯄꯒꯤ ꯑꯌꯥꯕꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯄꯤꯕꯤꯌꯨ꯫ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯃꯅ ꯑꯗꯨ ꯅꯤꯡꯍꯟꯅꯕꯗꯤ ꯄꯥꯡꯗꯕꯒꯤ ꯃꯁꯛꯅꯤ꯫ ꯊꯧꯅꯥ ꯂꯩꯌꯨ꯫ ꯀꯅꯥ ꯂꯩꯇꯦ ꯈꯜꯂꯛꯄꯗ ꯅꯪꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯅꯪꯅ ꯑꯣꯏꯕꯤꯌꯨ꯫ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ꯫ ꯂꯥꯏꯔꯕꯤ ꯆꯥꯛꯊꯣꯡꯕꯤ ꯑꯩꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯖꯕ ꯃꯇꯤꯛ ꯆꯥꯖꯗꯦ꯫ ꯀꯅꯥꯗꯁꯨ ꯑꯣꯏꯍꯟꯒꯦ ꯈꯟꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯅꯍꯥꯛꯇꯅ ꯑꯣꯏꯕꯤꯌꯨ꯫ ꯅꯨꯡꯉꯣꯟꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯅꯨꯡꯉꯣꯟꯍꯟꯕꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯋꯥ ꯀꯌꯥ ꯅꯨꯡꯉꯣꯟꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯄꯤ ꯃꯥꯅꯗꯤ ꯌꯥꯅꯤꯡꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯁꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯁꯦꯟꯊꯣꯏ ꯃꯥꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯕꯗ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯦꯟꯊꯣꯏ ꯄꯦꯟꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯁꯅꯥ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯇꯕꯨ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯅꯝꯍꯥꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗꯦ꯫ ꯀꯔꯤꯒꯤꯗꯤ ꯐꯥꯎꯔꯣꯏ? ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯕꯗꯤ ꯅꯣꯡꯃ ꯅꯨꯄꯥ ꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯥ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯗꯨꯅ ꯀꯞꯆꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯦꯗꯣ꯫ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯈꯣꯏꯃꯨ ꯑꯃꯗꯤ ꯂꯨꯋꯥꯡ ꯁꯅꯥ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯁꯅꯥꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫
ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯥ ꯃꯖꯥ ꯏꯕꯨꯡꯉꯣ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯩꯔꯤꯕꯗꯤ? ꯅꯠꯇꯦ ꯃꯗꯨꯒꯤ ꯄꯥꯈꯨꯝ ꯑꯃ ꯉꯥꯏꯕꯗ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯃꯇꯥꯡ ꯈꯖꯤꯛ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯛꯏ꯫ ꯑꯍꯤꯡꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯁꯤꯟꯊꯕ ꯄꯤꯔꯥꯡꯗꯣ ꯅꯨꯄꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯏ꯫ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯄꯥꯈꯨꯝꯗꯨꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯈꯜꯂꯤꯗ ꯅꯨꯄꯤ ꯃꯥꯁꯨ꯫ ꯈꯣꯏꯃꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯈꯪꯗꯕ ꯂꯩꯇꯦ ꯅꯪꯅ ꯑꯩꯕꯨ ꯑꯩꯒꯤ ꯑꯆꯥꯟꯕꯅꯤ ꯍꯥꯏꯕꯗ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯥꯏꯕ ꯑꯣꯏꯅ ꯇꯝꯕ ꯆꯠꯂꯁꯤꯔ ꯈꯪꯗꯦ ꯑꯩꯍꯥꯛꯁꯦ꯫ ꯃꯗꯨꯅ ꯐꯔꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯏꯆꯟ ꯅꯨꯡꯉꯣꯟꯕꯤ ꯅꯠꯇ꯭ꯔꯅꯦ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯆꯥ ꯑꯁꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒ ꯏꯁꯤꯡꯒ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯗꯅ ꯈꯪꯒꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯖꯍꯧꯒꯦꯀꯣ꯫ ꯏꯁ, ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯨꯝꯍꯩ꯫ ꯃꯤ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯒꯦꯁꯦ꯫ ꯎꯊꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯀꯥꯈꯠꯂꯒ ꯅꯨꯡꯉꯣꯟꯕꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯔꯛꯄꯅ ꯏꯁꯤꯡ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯤꯡꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯣ, ꯑꯩꯒꯤ ꯄꯥꯈꯨꯝꯗꯣ ꯀꯝꯗꯧꯔꯒꯦ? ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯨꯡꯉꯥꯏꯅ ꯏꯁꯤꯡꯒ ꯁꯥꯟꯅꯔꯗꯅ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯀꯤꯖꯩ, ꯌꯥꯕ ꯉꯝꯂꯣꯏ꯫ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯇꯣꯞꯄ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯆꯥꯟꯅꯖꯕꯤ ꯀꯅꯥꯒ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕꯅ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯑꯩꯗꯤ ꯑꯃꯨꯛ ꯍꯥꯏꯈꯤꯕꯗ ꯂꯣꯏꯔꯦ, ꯍꯣꯡꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯤ ꯀꯤꯒꯅꯤ? ꯑꯩꯅ ꯅꯪꯒꯤ ꯂꯦꯞꯂꯤꯉꯩ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯈꯟꯖꯕꯅꯤ꯫ ꯋꯥꯈꯜꯗ ꯏꯗꯣꯝ ꯀꯅꯥ ꯈꯪꯍꯟꯗ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯑꯕꯣꯛꯁꯤ ꯃꯈꯣꯏꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯗꯤ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ꯫ ꯄꯥꯡꯒꯜ ꯁꯣꯜꯂꯤ, ꯇꯨꯁꯣꯜꯂꯤ, ꯏꯄꯥꯁꯨ ꯉꯥꯃꯤꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯆꯤꯡꯅꯕꯅꯣ? ꯊꯃꯣꯏ ꯑꯅꯤꯅ ꯂꯦꯞꯂꯒꯕꯨ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ? ꯈꯣꯌꯨꯝ ꯂꯌꯥꯝ ꯄꯟꯗꯨꯅ ꯋꯥꯁꯛ ꯄꯔꯩ ꯁꯛꯂꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯅꯅꯤꯡꯇꯝꯅ ꯉꯥꯟꯊꯣꯏꯍꯟꯒꯅꯤ꯫ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯈꯪꯁꯅꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛꯇꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯥꯏꯔꯕꯗ ꯅꯨꯡꯉꯣꯟꯕꯤ ꯃꯍꯥꯛꯁꯨ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯂꯦꯗꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯍꯧꯔꯛꯂꯦ꯫ ꯊꯥꯕꯨꯝ ꯑꯅꯤꯁꯨ ꯍꯧꯈ꯭ꯔꯦ, ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯂꯨꯋꯥꯡ ꯁꯅꯥ ꯑꯃꯗꯤ ꯅꯨꯡꯉꯣꯟꯕꯤ ꯑꯅꯤꯗꯨ ꯎꯅꯔꯝꯃꯤ꯫ ꯃꯨꯔꯕ ꯅꯪꯒꯤ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯕ ꯁꯝꯂꯥꯡꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩ, ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯉꯤ꯫ ꯁꯝꯂꯥꯡꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦꯗ ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ꯫ ꯁꯦ, ꯑꯩꯅ ꯅꯥꯆꯣꯝ ꯑꯃ ꯍꯦꯛꯂꯛꯄꯅꯤ, ꯃꯁꯤ ꯊꯦꯠꯄꯤꯒꯦ꯫ ꯅꯪꯒꯨꯝꯅ ꯇꯌꯤꯡ ꯇꯌꯤꯡ ꯂꯥꯎꯕꯤ ꯂꯩꯔꯥꯡꯅꯤ, ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯅꯤ꯫ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯀꯔꯤꯒꯤꯅꯣ ꯌꯦꯠꯇ ꯊꯦꯠꯂꯤꯕꯗꯤ? ꯂꯨꯋꯥꯡ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯂꯩꯃꯅꯤ, ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯗꯨꯅ ꯂꯩꯔꯅꯤ, ꯀꯅꯥꯒꯤ ꯁꯣꯏꯍꯜꯂꯣꯏ ꯍꯥꯏꯅ ꯂꯩꯔꯥꯡ ꯃꯥꯅ ꯁꯥꯈꯤ ꯑꯣꯏꯅꯅꯕ ꯌꯦꯠꯇ ꯅꯥꯆꯣꯝ ꯑꯁꯤ ꯊꯦꯠꯂꯤꯕꯅꯤ꯫ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯌꯥꯅꯤꯡꯗꯕ ꯂꯩꯖꯗꯦ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯕꯁꯨ ꯉꯝꯖꯗꯦ꯫ ꯉꯁꯥꯏ ꯃꯈꯩ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯁꯦꯟꯊꯣꯏ ꯃꯥꯗꯤ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯆꯥꯛꯄꯅ ꯂꯣꯏꯔꯦ꯫ ꯃꯕꯣꯛ ꯊꯝꯕꯥꯜ ꯂꯩꯃꯗ ꯇꯝꯊꯣꯛꯂꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯅꯅꯕ ꯁꯤꯜꯂꯤ꯫ ꯊꯝꯕꯥꯜ ꯂꯩꯃ ꯃꯍꯥꯛꯁꯨ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯁꯦꯟꯊꯣꯏꯅ, ꯑꯕꯣꯛꯁꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯏꯔꯥꯡ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯕꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯂꯣꯏꯅꯩ꯫ ꯆꯥꯛꯊꯣꯡꯕꯤ ꯃꯥꯅ ꯇꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗꯤ ꯃꯤꯡꯆꯠ ꯊꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯏꯇꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ, ꯑꯩꯈꯣꯏ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ꯫ ꯆꯥꯛꯊꯣꯡꯕꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯇꯤ ꯄꯥꯊꯤ ꯀꯨꯝꯊꯤꯗ ꯆꯥꯎꯔꯛꯄꯤꯅꯤ꯫ ꯏꯆꯨ ꯇꯥꯗꯕꯤ ꯃꯥꯅ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯑꯣꯏꯕꯗꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯈꯪꯕ ꯀꯌꯥꯗꯤ ꯃꯤꯠ ꯅꯥꯕ ꯐꯥꯎꯕ ꯌꯥꯎꯅꯔꯕꯅꯤ꯫ ꯃꯆꯤ ꯃꯆꯤ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯀꯌꯥꯗ ꯉꯛꯂꯤꯕ! ꯏꯆꯝ ꯆꯝꯖꯕ ꯃꯥꯜꯂꯒ ꯆꯥꯛꯊꯣꯡꯕꯤ ꯃꯥꯅ ꯑꯩꯒꯤ ꯏꯁꯨ ꯅꯤꯡꯊꯧꯕꯨꯁꯨ ꯑꯣꯏꯅꯅꯕ ꯊꯧꯔꯥꯡꯕ ꯁꯥꯏ꯫ ꯈꯪꯒꯅꯤꯗ, ꯊꯝꯕꯥꯜ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯃꯥꯒꯨꯝꯕꯤꯅ ꯑꯩꯒꯤ ꯏꯁꯨꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗꯤ ꯃꯇꯤꯛ ꯅꯠꯇꯦ, ꯈꯪꯗꯕ ꯁꯥꯏ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅꯔꯝꯃꯤ꯫ ꯑꯄꯪꯕ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ ꯁꯦꯟꯊꯣꯏ ꯃꯍꯥꯛꯁꯨ꯫ ꯆꯥꯛꯊꯣꯡꯕꯤ ꯑꯃꯅꯤ ꯃꯥꯕꯨꯁꯨ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯑꯣꯏꯍꯟꯅꯤꯡꯂꯣꯏ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯂꯩꯃ ꯃꯁꯨꯕꯨ ꯁꯦꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯨꯋꯥꯡ ꯁꯅꯥ ꯃꯈꯨꯠꯇ ꯏꯅꯐꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫
ꯅꯨꯡꯉꯣꯟꯕꯤ, ꯅꯨꯡꯉꯣꯟꯕꯤ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯥꯛꯄꯤꯕꯗꯤ? ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯁꯦ, ꯏꯅꯐꯤꯅꯤ. ꯑꯩ ꯆꯠꯂꯒꯦ. ꯍꯌꯦꯡ ꯀꯨꯝꯍꯩ ꯂꯩꯕꯅꯤ. ꯃꯗꯨꯗ ꯃꯁꯤ ꯏꯟꯗꯨꯅ ꯊꯣꯛꯂꯛꯎ. ꯁꯦꯟꯊꯣꯏ ꯑꯃꯗꯤ ꯊꯝꯕꯥꯂꯩꯃ ꯃꯈꯣꯏ ꯑꯅꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ. ꯊꯝꯕꯥꯂꯩꯃ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯐꯖꯅ ꯂꯩꯅꯔꯦ ꯍꯥꯏꯕ. ꯂꯨꯋꯥꯡ ꯁꯅꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯡꯉꯣꯟꯕꯤꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯏ. ꯑꯕꯣꯛꯁꯤ, ꯏꯆꯝ ꯆꯝꯖꯕꯤ ꯃꯥꯜꯂꯒ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ. ꯈꯨꯕꯥꯛꯅ ꯊꯥꯗꯨꯅ ꯐꯨꯕꯤꯔꯦ. ꯊꯝꯕꯥꯂꯩꯃꯅ, ꯂꯥꯏꯔꯕꯤ, ꯆꯥꯛ ꯊꯣꯡꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯁꯨꯒꯤ ꯂꯩꯃ ꯑꯣꯏꯒꯦ ꯍꯥꯏꯕꯁꯦ ꯃꯪꯗꯁꯨ ꯃꯪꯖꯕ ꯁꯥꯏ. ꯉꯁꯤꯃꯛ, ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ. ꯆꯠꯂꯣ. ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯁꯨꯒꯤ ꯂꯩꯃ ꯑꯣꯏꯕ ꯃꯇꯤꯛ ꯅꯠꯇꯦ ꯈꯪꯉꯕ. ꯑꯕꯣꯛꯁꯤ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ. ꯁꯦꯟꯊꯣꯏꯅ, ꯇꯥꯜꯂꯕ ꯐꯥꯎꯕ ꯏꯀꯥꯏꯕ ꯈꯪꯗꯦꯅꯤ ꯅꯪꯁꯦ.